ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯤꯕ ꯌꯦꯛꯅꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ ꯃꯌꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯨꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯃ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯂꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯃꯣꯏ ꯄꯥꯕꯨꯡ, ꯑꯁ ꯃꯁꯤꯁꯨ ꯂꯩꯇꯦꯅꯦ, ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤꯅꯦ, ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯨꯈꯤ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯁꯥꯖꯧ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯃꯣꯏ ꯄꯥꯕꯨꯡ, ꯂꯩꯃꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ, ꯅꯤꯡꯊꯤꯅ ꯌꯦꯡꯗꯕ꯭ꯔꯣ? ꯌꯦꯡꯉꯤ, ꯉꯁꯥꯏꯗꯒꯤ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯤ, ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ? ꯍꯜꯂꯛꯇ꯭ꯔꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯤꯌꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯀꯣ꯫ ꯃꯨꯈꯤ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁ, ꯑꯩꯕꯨ ꯀꯔꯤꯅꯣꯅꯦ, ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯒꯗꯧꯔꯤꯗ꯫ ꯁꯥꯖꯧ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯁꯣꯏꯗ꯭ꯔꯦ, ꯃꯌꯨꯝꯗ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ꯫ ꯊꯣꯏꯕ ꯐꯥꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯍꯧꯒꯠ, ꯌꯨꯝ ꯆꯠꯁꯤ꯫ ꯊꯣꯏꯕ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯅ ꯅꯣꯏꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯉꯟꯅ? ꯍꯥꯏ, ꯂꯩꯃꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯊꯣꯏꯕ ꯉꯥꯏꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤ, ꯂꯩꯃꯕꯣ? ꯍꯣꯏꯅꯦ, ꯉꯔꯥꯡ ꯉꯥꯡꯅꯕꯗꯨꯅ ꯑꯣꯏꯔꯤꯅꯤ꯫ ꯏꯃꯥꯗꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ꯫ ꯅꯪ ꯄꯥꯕꯨꯡꯅ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯆꯣꯅ ꯂꯥꯛꯏꯕꯅꯤ꯫ ꯏꯃꯥ ꯈꯣꯏꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕ? ꯍꯣꯏꯅꯦ ꯅꯪꯕꯣ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯊꯥꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕ ꯃꯃꯥ ꯃꯆꯥ ꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯁꯥꯖꯧꯅ, ꯊꯣꯏꯕ, ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ, ꯃꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ꯫ ꯀꯥꯏꯗꯅꯣꯗ ꯄꯥꯕꯨꯡ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏ, ꯆꯠꯀꯦ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯆꯣ꯫ ꯍꯥꯏ, ꯅꯪ ꯆꯠꯄꯅ ꯐꯒꯅꯤ, ꯁꯥꯎꯅꯔꯤꯕꯗꯣ ꯑꯩꯒ ꯅꯠꯇꯦ, ꯅꯪꯒꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯁꯦ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ, ꯃꯁꯤꯗꯤ ꯑꯩ ꯅꯠꯇ꯭ꯔꯕꯁꯨ ꯀꯅꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯁꯥꯎꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯕꯨ ꯐꯔꯤꯕ꯭ꯔꯣ? ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ? ꯆꯍꯤ ꯐꯥꯎꯕ ꯑꯣꯟꯗ꯭ꯔꯤ꯫ ꯃꯨꯈꯤ ꯄꯥꯈꯠꯅ, ꯏꯁ, ꯀꯔꯤꯒꯨꯝꯕ ꯂꯩꯕꯨ ꯂꯩꯔꯝꯂꯕꯗꯤ ꯐꯩ, ꯂꯩꯔꯝꯗ꯭ꯔꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦꯗ꯫ ꯍꯥꯏ, ꯂꯥꯎ, ꯂꯥꯡꯒꯅꯨ, ꯏꯃꯧꯗꯣ ꯑꯗꯨꯛ ꯄꯪꯕ ꯃꯤ ꯅꯠꯇꯦ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯆꯠꯂꯣ, ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯉꯨꯆꯣ, ꯆꯠꯂꯣ꯫ ꯄꯥꯕꯨꯡ, ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯄꯥꯕꯨꯡ ꯑꯣꯏꯅ ꯆꯠꯄꯤꯔꯨꯆꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯨꯈꯤ ꯅꯨꯡꯁꯥ ꯊꯤꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯃꯥꯟꯅꯕꯤꯔꯨꯔꯅꯨ, ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯄꯤꯔꯨꯔꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯇꯨꯅ ꯍꯪꯗꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯖꯧꯗꯨ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗ ꯊꯨꯅ ꯂꯥꯛꯏ꯫ ꯕꯤꯃꯣꯂꯥ ꯈꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯥ ꯁꯥꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯖꯧꯅ ꯁꯨꯃꯥꯡꯗꯒꯤ, ꯀꯨꯂꯥ, ꯀꯨꯂꯥ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯕꯤꯃꯣꯂꯥ ꯃꯄꯨꯔꯣꯏꯕꯗ, ꯇꯥꯗ ꯂꯥꯛꯏ ꯃꯥꯜꯂꯤ, ꯑꯝꯇ ꯊꯣꯛꯄꯤꯔꯨꯆꯣ꯫ ꯀꯨꯜꯂ ꯊꯣꯔꯛꯏ꯫ ꯁꯥꯖꯧ ꯑꯣꯏꯔꯝꯕꯗꯨꯗ ꯚꯛꯇꯤ ꯇꯧꯅꯩ꯫ ꯁꯥꯖꯧ ꯅꯨꯡꯁꯥ ꯊꯤꯅ, ꯍꯥꯏ, ꯑꯩꯈꯣꯏ ꯂꯩꯃꯕꯨ ꯂꯥꯛꯄ꯭ꯔꯅꯤ ꯀꯨꯂꯥ? ꯀꯨꯜꯂ ꯇꯞꯊꯗꯨꯅ, ꯏꯕꯥꯏ, ꯂꯥꯛꯏ, ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯁꯤ, ꯇꯞꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯀꯨꯜꯂ ꯕꯤꯃꯣꯂꯥ ꯇꯥꯅꯅꯕ, ꯍꯩ, ꯇꯥꯔꯤꯕ꯭ꯔꯣ? ꯏꯕꯥꯏꯒꯤ ꯆꯥ ꯑꯃ ꯁꯦꯝꯃꯛꯎ꯫ ꯁꯥꯖꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯥꯏ, ꯑꯩꯁꯨ ꯍꯜꯂꯛꯄꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯉꯔꯥꯡ ꯈꯔ ꯉꯥꯡꯅꯈꯤꯕꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯃꯅꯦꯝꯁꯨ ꯅꯨꯡꯁꯥ ꯊꯤꯗꯅ ꯂꯣꯏꯍꯧꯔꯕꯅꯤ, ꯃꯁꯥꯒ ꯁꯣꯜꯂꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯕꯤꯃꯣꯂꯥ ꯃꯆꯥꯗ, ꯂꯩꯃ, ꯁꯦ, ꯅꯪ ꯆꯥꯁꯤ ꯄꯤꯔꯨꯆꯣ꯫ ꯏꯃꯥ, ꯑꯩ ꯉꯝꯃꯣꯏ, ꯄꯥꯕꯨꯡꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯂꯨꯕ ꯑꯩ ꯉꯝꯃꯣꯏ꯫ ꯍꯥꯏ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯍꯥ? ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯔꯥꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ? ꯍꯥ? ꯅꯪ ꯀꯔꯤ ꯂꯥꯜꯂꯨꯏ? ꯆꯠꯂꯣ, ꯆꯥꯁꯤ ꯄꯤꯔꯨꯆꯣ, ꯆꯠꯂꯣ꯫ ꯏꯃꯥ, ꯑꯩ ꯉꯝꯃꯣꯏ, ꯏꯃꯥ ꯑꯗꯨꯝ ꯄꯤꯔꯨꯆꯣ꯫ ꯕꯤꯃꯣꯂꯥ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯆꯥꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯤꯃꯣꯂꯥ ꯁꯥꯖꯧꯗ ꯕꯦꯕꯥꯔ ꯀꯥꯏꯗꯦ꯫ ꯇꯥꯗ, ꯆꯥ ꯄꯥꯏꯁꯤ꯫ ꯁꯥꯖꯧꯅ ꯆꯥꯗꯨ ꯂꯧꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ, ꯕꯤꯃꯣꯂꯥ, ꯏꯃꯧꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯎ, ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯃꯃꯥꯗꯣ ꯅꯨꯡꯁꯥ ꯊꯤꯕꯅ ꯂꯣꯏꯍꯧꯔꯕꯅꯤ, ꯑꯉꯥꯡ ꯃꯁꯦꯜ ꯁꯥꯎꯅꯕꯅꯤ, ꯃꯔꯥꯏꯅ ꯐꯖꯅꯤ꯫ ꯕꯤꯃꯣꯂꯥ ꯁꯥꯎꯔꯞꯅ, ꯇꯥꯗ, ꯂꯩꯃꯁꯦ, ꯃꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯁꯅꯨ꯫ ꯀꯨꯜꯂꯅ ꯈꯣꯟ ꯀꯜꯂꯞꯅ, ꯍꯥꯏ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯃꯗꯣ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫
ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯏꯆꯥꯁꯦ ꯃꯁꯥ ꯃꯎ ꯐꯥꯎꯕ ꯈꯔ ꯀꯪꯁꯤꯜꯂꯦ. ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯌꯥꯏ. ꯀꯨꯏꯔꯦ ꯍꯥꯏ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ. ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤ. ꯏꯆꯥ ꯑꯁꯦ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯑꯩꯗꯤ ꯃꯃꯥ ꯑꯣꯏꯔꯛꯂꯤꯕꯅꯤ. ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯈꯪꯏ." ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯃꯣꯂꯥ ꯀꯞꯂꯛꯏ. ꯁꯥꯖꯧꯅ ꯉꯥꯏꯈꯣ ꯕꯤꯃꯣꯂꯥ, ꯇꯞꯊꯧ. ꯇꯞꯅ ꯏꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ. ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯉꯔꯥꯡꯇ ꯈꯪꯏ. ꯊꯣꯏꯕꯕꯨ ꯑꯩꯅ ꯈꯔꯁꯨ ꯉꯥꯡꯂꯨꯕ, ꯃꯗꯨꯗ ꯁꯥꯎꯗꯨꯅ ꯌꯨꯝꯗ ꯐꯥꯎꯕ ꯇꯨꯝꯗꯦ. ꯃꯃꯥꯅ ꯀꯧꯔꯨꯗꯨꯅ ꯍꯜꯂꯛꯄꯗ ꯉꯥꯏꯍꯧꯔꯤ. ꯇꯣ ꯑꯗꯨꯅꯦ ꯌꯦꯡ, ꯑꯗꯨꯗ ꯏꯆꯥꯅ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯤꯕ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛꯄꯨ ꯕꯤꯃꯣꯂꯥ ꯃꯆꯥꯅ ꯂꯥꯜꯂꯨꯕꯗꯨꯗꯤ ꯏꯄꯟ ꯄꯟꯗꯅ ꯊꯣꯏꯕꯅ ꯌꯥꯝꯅ ꯂꯥꯜꯂꯕꯒꯨꯝ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯥꯖꯧꯁꯨ ꯁꯥꯎꯅꯤꯡꯂꯛꯏ. "ꯕꯤꯃꯣꯂꯥ, ꯇꯞꯅ ꯏꯪꯅ ꯈꯟꯅꯁꯤ. ꯋꯥꯁꯦ ꯋꯥ ꯂꯥꯎꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣ. ꯅꯆꯥꯅꯕꯨ ꯁꯣꯏꯔꯕꯁꯨ, ꯏꯆꯥꯅꯕꯨ ꯁꯣꯏꯔꯕꯁꯨ ꯁꯦꯝꯗꯣꯛꯍꯟꯁꯤ." "ꯏꯆꯥꯅ ꯀꯔꯤꯕꯨ ꯁꯣꯏꯔꯨꯅꯦꯒꯦ? ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈ꯭ꯔꯕꯒꯦ? ꯐꯅ ꯁꯣꯏ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯇꯧꯅꯒꯦ ꯍꯥꯏꯕꯅꯤꯗ? ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯇꯨꯅ ꯐꯃꯥꯡꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯑꯣꯠꯁꯤꯟꯕ, ꯏꯆꯥꯕꯨ ꯁꯨꯍꯟꯕ, ꯃꯗꯨꯕꯨ ꯀꯅꯥꯅ ꯇꯧꯅꯕꯒꯦ?" ꯋꯥꯐꯝ ꯑꯁꯤ ꯁꯥꯖꯧꯃꯥ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ. ꯕꯤꯃꯣꯂꯥꯁꯨ ꯑꯆꯥꯛꯄ ꯘꯤ ꯑꯃꯨꯛ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯖꯧ ꯁꯥꯎꯔꯞꯅ, "ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨꯛ ꯍꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯠꯇꯦ. ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯁꯨꯛ ꯍꯣꯡꯂꯛꯂꯤꯕ ꯑꯁꯦ ꯅꯆꯥꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯔꯝꯒꯅꯤ ꯕꯤꯃꯣꯂꯥ. ꯃꯨꯟꯅ ꯈꯜꯂꯨ. ꯏꯆꯥꯗ ꯈꯛꯇ ꯏꯟꯁꯤꯟꯒꯅꯨ. ꯆꯨꯝꯃꯤ, ꯏꯃꯧ ꯃꯁꯥ ꯋꯥꯏ ꯁꯪꯗꯦ. ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯁꯦ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯅ ꯏꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ. ꯉꯝꯃꯣꯏ, ꯑꯩ ꯏꯆꯥ ꯄꯨꯍꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ. ꯄꯨꯈꯤꯕ ꯇꯥꯔꯕꯁꯨ ꯊꯣꯏꯕ ꯀꯧꯔꯛꯑꯣ. ꯃꯥꯒ ꯆꯞ ꯆꯥꯕ ꯋꯥ ꯑꯃꯗꯤ ꯉꯥꯡꯅꯒꯦ." ꯕꯤꯃꯣꯂꯥꯒꯤ ꯃꯤꯅ ꯉꯥꯡꯕꯗ ꯃꯥꯅ ꯆꯥꯝꯃ ꯈꯨꯝꯕ ꯀꯕꯣꯛ ꯄꯣꯛꯄ ꯑꯗꯨ ꯍꯧꯔꯛꯏ. ꯀꯨꯜꯂꯅ ꯕꯤꯃꯣꯂꯥꯗ, "ꯍꯩ, ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ. ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯃꯁꯤ ꯑꯃ." ꯁꯥꯖꯧ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯏ. "ꯀꯨꯜꯂꯥ, ꯅꯨꯄꯤꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜꯁꯦ ꯏꯕꯥꯏꯗꯤ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦ. ꯏꯕꯥꯏ ꯆꯠꯂꯒꯦ." ꯊꯣꯏꯕꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯍꯧꯗꯦ. "ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ. ꯇꯧꯕꯇꯕꯨ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯌꯦꯡꯂꯒ ꯋꯥꯁꯦ ꯆꯥꯎꯊꯣꯛꯍꯟꯗꯕꯅ ꯐꯩ ꯈꯜꯂꯤ. ꯏꯕꯥꯏ ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯖꯧ ꯊꯨꯅ ꯆꯠꯈ꯭ꯔꯦ. ꯀꯨꯜꯂ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅꯤꯡꯅ, "ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯨꯅꯦ ꯅꯪꯕꯣ. ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ. ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕ, ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯑꯁꯤꯕꯨ." "ꯀꯔꯤꯒꯤ ꯆꯤꯟ ꯀꯟꯕꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯗ꯭ꯔꯣ? ꯏꯆꯥꯅ ꯀꯔꯤ ꯂꯥꯟꯒꯦ?" ꯕꯤꯃꯣꯂꯥ ꯃꯆꯥꯕꯨ ꯁꯨꯝ ꯀꯟꯈꯠꯂꯤ. ꯀꯔꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ. ꯃꯆꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤꯒꯤ ꯍꯧꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ. ꯀꯨꯜꯂ ꯑꯃꯨꯛꯁꯨ ꯕꯤꯃꯣꯂꯥꯗ ꯆꯩꯊꯠꯂꯛꯏ. "ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯆꯤꯟꯊꯤꯕꯤꯁꯤꯗꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ? ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯑꯗꯨꯛ ꯆꯥꯎꯕ ꯑꯗꯨꯕꯨ ꯅꯊꯟꯇꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯀꯔꯤ ꯁꯥꯔꯤ? ꯐꯔꯤꯕ꯭ꯔꯣ? ꯄꯥꯝꯈꯣꯗꯅ ꯁꯦꯜ ꯄꯥꯏꯕ, ꯏꯅꯥ ꯈꯨꯟꯕ ꯅꯌꯥꯗꯣ." ꯕꯤꯃꯣꯂꯥ ꯀꯞꯂꯛꯏ. ꯑꯗꯨꯒ, "ꯍꯣ, ꯇꯥꯏꯅꯔꯣ. ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ. ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ." ꯀꯨꯜꯂ ꯋꯥꯔꯤꯗꯣ ꯇꯦꯟꯁꯤꯟꯕ ꯄꯥꯝꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯨꯅ ꯊꯣꯛꯈꯤ. ꯕꯤꯃꯣꯂꯥꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯔꯝꯂꯗꯨꯅ, "ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ. ꯃꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯒ ꯃꯃꯥꯅ ꯐꯗꯅ ꯃꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ, ꯃꯃꯥꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯩ. ꯐꯠꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯀꯣꯛꯊꯛꯇ ꯍꯩꯊꯔꯛꯏ. ꯃꯍꯧꯁꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕ ꯑꯁꯤꯗꯤ ꯃꯃꯥꯁꯤꯡꯅ ꯈꯔ ꯍꯦꯜꯂꯤ." ꯀꯨꯜꯂꯁꯨ ꯑꯗꯨꯉꯥꯏ. ꯕꯤꯃꯣꯂꯥꯅ ꯂꯩꯃꯒꯤ ꯋꯥꯖꯕꯅ ꯈꯔ ꯍꯦꯜꯂꯤ. ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ. ꯂꯩꯃꯅ ꯃꯃꯥꯗ, "ꯏꯃꯥ, ꯄꯥꯕꯨꯡꯕꯨ ꯆꯠꯈ꯭ꯔꯕ?" "ꯆꯠꯈ꯭ꯔꯦ." "ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯑꯩꯕꯨ ꯁꯥꯎꯈꯤꯕ꯭ꯔꯥ?" "ꯈꯪꯗꯦ. ꯅꯪꯕꯨ ꯄꯨꯈ꯭ꯔꯒꯦꯅ ꯍꯥꯏꯕꯅꯤ. ꯑꯩꯅ ꯉꯥꯡꯈꯤꯕꯅꯤ." ꯂꯩꯃ ꯅꯨꯡꯁꯥ ꯊꯤꯔꯛꯏ. ꯃꯇꯝ ꯈꯔ ꯂꯩꯔꯨꯕꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯆꯣꯂꯣꯟ ꯈꯔ ꯃꯈꯩꯗꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ. ꯂꯩꯃꯅ ꯃꯃꯥꯗ, "ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯈ꯭ꯔꯤꯅꯣ ꯏꯃꯥ? ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯀꯩꯝꯇ ꯈꯪꯗꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯃꯆꯥꯗꯧꯅ ꯈꯟꯖꯕꯅꯤ. ꯃꯈꯣꯏꯗꯗꯤ ꯁꯥꯎꯐꯝ ꯊꯣꯛꯇꯦ. ꯑꯩꯅ ꯊꯣꯏꯕ ꯂꯥꯛꯍꯜꯂꯣ ꯍꯥꯏꯈꯤꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯊꯥꯔꯛꯑꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ." ꯂꯩꯃ ꯀꯞꯅꯤꯡꯂꯛꯏ. ꯊꯣꯏꯕ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯧꯕ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯏ. "ꯏꯃꯥ, ꯃꯥ ꯀꯩꯁꯨ ꯂꯥꯛꯑꯣꯏ.
ꯃꯥ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ꯫ ꯕꯤꯃꯣꯂꯥ ꯂꯩꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯟꯗꯨꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯂꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯏꯂꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯤꯡꯊꯦꯝꯗ ꯂꯩꯔꯨꯕꯁꯨ ꯌꯥꯔꯣꯏ꯫ ꯊꯣꯏꯕꯁꯨ ꯁꯥꯎꯔꯤ꯫ ꯅꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ ꯅꯋꯥ ꯆꯥꯛꯁꯨ ꯆꯥꯗꯅ ꯂꯩꯕ ꯇꯥꯕꯅꯤ ꯅꯪ ꯑꯗꯨꯝ꯫ ꯕꯤꯃꯣꯂꯥ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯂꯩꯃ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯥꯎꯏ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯃꯨꯈꯤꯒꯤ ꯌꯨꯝꯁꯨ ꯂꯩꯃ ꯂꯩꯇꯕꯗ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯦ꯫ ꯊꯣꯏꯕꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯂꯩꯃꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯍꯥꯟꯅꯒꯨꯝ ꯂꯩꯃꯗꯨ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯊꯣꯏꯕ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯋꯥꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯨꯈꯤꯅ, "ꯊꯣꯏꯕ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎꯅꯤꯍꯦ꯫ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯣꯏ꯫ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯆꯠꯂꯣ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯥ ꯃꯥꯏ ꯂꯥꯛꯆꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯊꯣꯛꯂꯛꯏ꯫ ꯃꯨꯈꯤꯅ, "ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ?" "ꯀꯨꯏꯔꯣꯏ, ꯊꯨꯅ ꯂꯥꯛꯀꯦ"꯫ ꯕꯤꯃꯣꯂꯥ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯁꯥ ꯃꯄꯤ ꯍꯣꯜꯂꯛꯏ꯫ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯂꯩꯃ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯛꯂꯤ꯫ ꯕꯤꯃꯣꯂꯥꯁꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯆꯥꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ? ꯃꯌꯥꯝꯁꯨ ꯈꯪꯅꯔꯛꯂꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯦꯝ ꯇꯞꯅ ꯇꯞꯅ ꯂꯩꯃꯕꯨ ꯀꯥꯎꯅꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯀꯥꯎꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯕ꯭ꯔꯥ ꯈꯪꯗꯦ, ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯝꯕꯤ ꯂꯥꯛꯏ꯫ ꯑꯗꯨꯒ, "ꯇꯥ ꯅꯤꯡꯊꯦꯝ! ꯇꯥ ꯅꯤꯡꯊꯦꯝ!" "ꯑꯦ, ꯇꯣꯝꯕꯤ, ꯀꯩꯗꯧꯔꯤ ꯏꯄꯥ ꯄꯥꯈꯠꯂꯤꯗꯤ? ꯇꯥ ꯅꯤꯡꯊꯦꯝ, ꯄꯥꯎ ꯑꯃ ꯇꯥꯔꯕꯣ?" "ꯀꯩ ꯄꯥꯎꯅꯣ?" "ꯂꯩꯃꯒꯤ"꯫ "ꯂꯩꯃ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ?" "ꯂꯩꯃꯗꯣ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏ꯫ ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯅꯍꯥꯟꯃꯈꯩ ꯈꯪꯗꯦ꯫ ꯃꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯇꯤꯌꯦ." ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ, "ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ?" "ꯈꯪꯗꯦ, ꯑꯩꯁꯨ ꯆꯠꯂꯨꯗ꯭ꯔꯤꯌꯦ꯫ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯥꯏ ꯅꯨꯄꯥꯗꯨꯕꯨ ꯁꯦꯜ ꯌꯥꯝ ꯄꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ?" "ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯈꯤꯕꯅꯤ꯫ ꯆꯠꯂꯒꯦ꯫ ꯑꯩ ꯏꯃꯥꯕꯨ ꯑꯃꯨꯛ ꯂꯥꯛꯑꯕꯗꯤ ꯉꯥꯡꯉꯛꯄ ꯇꯥꯔꯦ꯫ ꯁꯨꯝ ꯇꯥ ꯅꯤꯡꯊꯦꯝꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯇꯧꯐꯝ ꯉꯥꯏꯍꯥꯛ ꯈꯪꯗꯦ꯫ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝ ꯀꯥꯎꯔꯒꯦ ꯈꯜꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯅꯤꯡꯁꯤꯡ ꯏꯄꯥꯛꯇ ꯅꯤꯡꯊꯦꯝ ꯑꯗꯨ ꯂꯩꯇꯨꯝ ꯂꯪꯊꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯗꯤ? ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? "ꯂꯩꯃ, ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯏꯐꯝꯗꯒꯤ ꯂꯣꯏꯈꯤꯅꯨ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯃꯥꯜꯂꯦ꯫ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯅꯨꯄꯥꯗꯨꯒ ꯂꯣꯟꯗꯤꯟꯅꯅ ꯂꯩꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯃꯥꯕꯨ ꯁꯣꯛꯅꯅꯕ ꯊꯕꯛꯇꯤ ꯇꯧꯈꯤꯗꯦ꯫ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ?" ꯅꯤꯡꯊꯦꯝ ꯃꯊꯟꯇ ꯃꯋꯣꯟ ꯈꯟꯖꯔꯛꯏ꯫ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯁꯨ ꯂꯩꯃꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯠꯇꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ, ꯂꯩꯃꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯧꯅ ꯑꯃꯨꯛ ꯈꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ꯫ ꯁꯅꯥꯍꯜꯅ ꯃꯆꯥꯗ, "ꯅꯤꯡꯊꯦꯝ, ꯏꯃꯥ ꯏꯁꯤꯡ ꯆꯥꯏꯒꯦ, ꯅꯪ ꯏꯁꯤꯡ ꯈꯤꯇ ꯍꯣꯜꯂꯨ ꯂꯥꯎ." ꯅꯤꯡꯊꯦꯝ ꯃꯊꯃꯣꯏ ꯐꯥꯖꯤꯟꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯏ꯫ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯗꯦ꯫ ꯋꯥꯈꯜ ꯑꯃꯗ ꯂꯩꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯕꯗ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ." "ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ." "ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ." ꯅꯤꯡꯊꯦꯝ ꯃꯃꯥꯗ ꯍꯥꯏꯗꯨꯅ ꯑꯐꯕ ꯖꯨꯠ ꯆꯥꯕ ꯍꯥꯏꯔꯛꯂꯔꯣই ꯍꯥꯏꯕ ꯈꯪꯏ꯫ ꯂꯩꯃꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯕ ꯑꯁꯤ ꯃꯥ ꯄꯥꯝꯗꯦ꯫ ꯁꯅꯥꯍꯜ ꯃꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄ ꯃꯃꯥꯅꯤ, ꯀꯔꯤꯒꯤ ꯃꯆꯥꯒꯤ ꯑꯋꯥꯕ ꯈꯪꯂꯣꯏ? "ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ?" ꯅꯤꯡꯊꯦꯝ ꯃꯃꯥꯗ ꯋꯥ ꯂꯣꯠꯄ ꯉꯝꯗꯗꯨꯅ, "ꯏꯃꯥ, ꯂꯩꯃꯗꯣ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏ"꯫ ꯁꯅꯥꯍꯜ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ "ꯏꯁ, ꯃꯥꯗꯤ ꯀꯔꯤꯒꯤ?" "ꯈꯪꯗꯦꯗ ꯆꯞ ꯆꯥꯕꯗꯤ꯫ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯃꯥꯅ ꯍꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ, ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯃꯣꯏ ꯍꯥꯏꯗꯅ꯫ ꯃꯃꯥꯗꯨꯅ ꯏꯆꯥꯒꯤ ꯃꯥꯡꯗꯅꯤ ꯍꯥꯏꯗꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯣꯡꯈ꯭ꯔꯤꯕ ꯁꯨꯃꯥꯡꯃꯛꯁꯤꯗꯅꯤ ꯃꯥꯅ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯐꯕ ꯁꯦꯜ ꯄꯥꯏꯕ ꯑꯃꯗ ꯍꯣꯡꯒꯦ ꯌꯦꯡꯉꯨ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ, ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯂꯦꯗꯅ." ꯅꯤꯡꯊꯦꯝ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ, "ꯌꯥꯔꯦꯕ ꯏꯃꯥ, ꯇꯣꯛꯑꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯅꯦ ꯃꯥ ꯂꯧꯍꯧꯗꯕꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯅꯤ, ꯃꯃꯥꯒꯤ ꯃꯆꯥꯅꯤ, ꯃꯥꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯆꯠꯂꯥꯛꯀꯅꯨꯀꯣ꯫ ꯃꯍꯨ ꯄꯨꯕꯤ ꯃꯤꯒ ꯅꯛꯁꯟꯅꯕ ꯌꯥꯗꯦ." ꯁꯅꯥꯍꯜ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯃ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯂꯩꯔꯝꯃꯤ꯫
Ningthem tasengna mamana adumna leimabu ngangba tabasi yamna wazai. Mamana khangdrabasu Ningthem manadi leimagi puchal chapchana khanglibani. Fana haidunasu Ningthem haujiksu thazari. Leimana kaidawnungda kanadasu lalamnoi haiba ma khangi. Sangsar asigi nungshiba hek khanglakpaga leimaga thengnakhibani pumnamak khangminakhibani. Thoiba ayuk aduda lambi mapalda yu ngauduna hairang turang chattuna leirami. Aadai sibu thoiba natrane. Manida, kainu mabu yu thakpa hairabrane. Haima tu kidawrini he. Bijoy chensili aduga. Thoiba, karino ni nangbo tu badari ne. Bijoy thoiba bu ngakpi thoiba na. Dada, ai kishu tawre. Ai yam hairabani. Se, sida ngakta phamuse. Dada ga wari sakisi. Thoiba bu phamhalli. Karigino nana yu thaklibadi ayuksida. Thoiba no fetawi aduga. Ayuk nungtil numidang haiba amuk leite ingonda. Ayuk ni nungtil ni haina wakal mabu khalakano haiba yabrani dada. Lamhenba wakal adani. Aina hidak thaduna wari ibasi. Phatte ne asumna tawba. Nangbu thakanu ne. Dada. Sina aigi khwaidagi phaba nungaiba lambi. Haujikti laimusu leitri. Thembinabasu kana leitri. Aduna thakpa tabani. Kari. Leimadi kadai chakraba. Koi mapamda laikiba. Karigi madi. Masasu wai sangde haibani. Nanga khatnakhibro. Khangde. Ai khatnakhibra. Ngangnakhibra. Ai kishu khangde. Bijoy thoibana maning mamang samnadaba wa mayam ama nganglakpaduda oiraroi khalladuna. Se lao yumda chalasi. Bijoy thoibabu mayum tamna thinbiramlaga mayumda halakle. Khangani. Masigi nupisina thokhanba ngaktani. Yumda yawhisana. Manamdu tatpa makai phugi. Mapa yambi macha. Thoiba thuna lai. Sumang adudagi sauna magi nupibu kaurei. Hai, Sakhi, thoraula. Sakhi thoklaktuna. Karino, numidung basida koilaw lawridubu ngaurabro. Bijoy sauna jaithi. Sakhi do madu ubada imungda chensinkrabani. Bijoy jai adu paiduna tanarei. Ngauri basi aira nanga ha migi imung kaina na bawa ngangba chintibi nang leram. Bijoy ngangna Sakhi bu santharei. Khangbra nang na chindu yaukhodana. Sakhi kap tuna. Oi ma sire. Oi ma mi hale. Sakhi yumya yadu koi chen duna khang. Bijoy pendra duna adum tane. Ngaiko chen kinu ne na. Kainu nupa bhame na ma itata jisibo. Mibu sasan no puri basibu karigino aina kari lan khrage. Kari landani ha. Nangna na chin yauruduna leimadu mapam chakredana. Aina kari chin yaukriba. Sakhi madi adu hakna achauba lanjao ama oigani khangdabana haikibani. Masana haikiba wa adu phawba kaukhrabani. Nangna thoibada leimagi wa tamsindana. Angang adu ngawchatnaduna leiredana. Leimusu mayum chakre. Nongbuda yu thakdaba angang adu ayuk nungthil numidang khangdana yu thaedana. Hera, adugi aingonda taisinabiriba. Aingondaga phuriba. Kaisu leitaba wadugi aingonda phuriba neba. Oi ma, naya nupana aibu phure. Aibu lawba la'o. Bijoy chaido amuk thangkali aduga. Tumileyo, karigi kaisu leitaba. Ha. Nupaga nupiga manabra. Sumba matangda nupi se thamoy yamna pi. Ngakpibagi sakti khara wali khangaba. Madugi sumathakta. Ijat haiba amali. Nupa aduna mayum makai pankibasu nate ngauduna leiri hai. Leimagi wakhalda masidabu kanagi nupana nungaigadoribano. Aduga nang amana chin yaw yawradana chinthibisidi nang. Bijoy masu thoibagi matawduda yamna nungaijatrabani. Leima chak thongduna ungduna lei. Bimola changlaktuna. Leima kari injang thongge haibano ichabo. Ima iron salage. Amana kangau tawrage. Phare ima sembiraage. Leima wangang de tumina magi mathaw ado dum tawduna lei. Bimola masu machagi mataw yengba ngamdrabani. Leima machi ungduna adum leirabani. Kari nungi laubano haina khalai haujiktada. Bimola na machada. Leima nangbu yumda thinbiroro. Ima nangshu aibu lehaningdraba. Kaino ni magi bema nangna nganglibadubo. Ichabu imada atuk yamna warauраbrane. Warauba.
ꯋꯥꯔꯧꯔꯒ ꯍꯧꯖꯤꯛ ꯀꯔꯤꯃꯨꯛ ꯇꯧꯔꯨꯅꯤ? ꯏꯃꯥꯅ ꯄꯥꯝꯖꯅ ꯁꯦꯝꯈꯤꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯥ? ꯕꯤꯃꯣꯂꯥ ꯃꯆꯥꯒꯤ ꯋꯥꯔꯧꯕ ꯅꯤꯡꯗꯣꯟ ꯄꯣꯝꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯛꯇꯦ꯫ ꯂꯩꯃ ꯇꯁꯦꯡꯅ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯧꯖꯔꯕꯅꯤ꯫ ꯏꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯅꯣꯡꯃꯇꯁꯨ ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯇꯕ ꯑꯁꯤꯅꯤ꯫ ꯂꯥꯛꯇꯕꯅꯁꯨ ꯐꯔꯦ꯫ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥꯒꯁꯨ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯏꯆꯥ ꯑꯁꯤꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯒꯦ꯫ ꯃꯗꯨ ꯌꯥꯗꯦ꯫ ꯏꯆꯥꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯁꯤ ꯄꯣꯛꯄ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ? ꯁꯦ ꯆꯥꯛꯇꯨꯝ ꯂꯣꯏꯁꯤꯜꯂꯨ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯏꯁꯨꯒꯤ ꯑꯁꯥꯗ ꯍꯤꯡꯒꯗꯕꯅꯤ꯫ ꯕꯤꯃꯣꯂꯥ ꯃꯆꯤꯟꯗ ꯃꯆꯥꯅ ꯇꯧꯔꯣꯏ ꯈꯪꯂꯕꯁꯨ ꯃꯆꯥꯕꯨ ꯊꯧꯒꯠꯄꯤꯕꯒꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯂꯩꯃꯃꯥꯁꯨ ꯃꯆꯥꯒꯤ ꯑꯁꯥꯕ ꯃꯩꯁꯥ ꯃꯌꯥꯝ ꯑꯁꯤ ꯃꯊꯟꯇ ꯈꯥꯡꯖꯗꯨꯅ ꯂꯦꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯤꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯩꯃꯒꯨꯝꯅ ꯈꯥꯡꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯅꯧꯅ ꯄꯣꯝꯁꯥꯠꯅꯔꯤꯕꯤ ꯂꯩꯔꯥꯡ ꯑꯗꯨꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯠ ꯊꯗꯠꯇꯨꯅ ꯃꯁꯥꯒꯤꯁꯨ ꯑꯌꯥꯕ ꯌꯥꯎꯗ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯁꯦꯠꯅ ꯈꯥꯏꯅ ꯆꯠꯂꯨꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯔꯛꯄ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕ ꯉꯝꯒꯅꯤ? ꯀꯨꯜꯂ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ꯫ ꯂꯝꯕꯤꯗ ꯇꯣꯝꯕꯤ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ, ꯇꯣꯝꯕꯤ, ꯀꯀꯥ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯀꯀꯥ, ꯀꯩꯊꯦꯜꯗꯒꯤ ꯂꯪ ꯈꯤꯇ ꯂꯧꯔꯨꯒꯦꯅ ꯇꯧꯕꯅꯤ꯫ ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯄ ꯃꯥꯜꯂꯤꯗ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯂꯕ ꯃꯥꯜꯂꯤ꯫ ꯈꯪꯗꯦꯗ ꯀꯀꯥ, ꯁꯨꯝ ꯄꯥꯡꯅꯕ ꯇꯧꯔꯤꯅꯤ꯫ ꯐꯩ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯕꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯅꯦ? ꯀꯀꯥ, ꯀꯩ ꯂꯩꯔꯒꯦ? ꯀꯀꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯀꯨꯜꯂ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ, ꯅꯪꯁꯨ ꯄꯥꯎꯁꯦ ꯇꯥꯔꯤꯅꯤ꯫ ꯅꯪꯅ ꯊꯕꯛ ꯍꯥꯡꯂꯕꯗꯤ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯔꯛꯎꯗꯅ꯫ ꯂꯩꯃꯒꯤ ꯃꯇꯧꯁꯦ ꯏꯄꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯜꯂ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯛꯇꯦ꯫ ꯍꯣꯏ ꯀꯀꯥ, ꯑꯩꯁꯨ ꯇꯥꯔꯤ꯫ ꯂꯥꯛꯀꯦ ꯈꯟꯕꯁꯨ ꯑꯩꯁꯨ ꯉꯝꯗ꯭ꯔꯤ꯫ ꯍꯣꯔꯦꯟꯗꯤ ꯍꯜꯂꯛꯄꯒ ꯑꯩ ꯂꯥꯛꯀꯦ꯫ ꯀꯀꯥꯁꯨ ꯑꯩ ꯂꯥꯛꯀꯅꯤꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯥꯅ ꯄꯥꯝꯖꯕ ꯀꯩꯊꯦꯜꯒꯤ ꯁꯤꯡꯖꯨꯗꯣ ꯑꯗꯨꯁꯨ ꯂꯩꯔꯛꯀꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯍꯣꯏ ꯏꯄꯥ ꯍꯥꯏꯒꯦ꯫ ꯆꯠꯂꯨꯔꯣ꯫ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯃ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯀꯦꯗꯨꯅ ꯇꯣꯝꯕꯤꯒꯤꯗ ꯂꯥꯛꯏ꯫ ꯇꯣꯝꯕꯤ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ, ꯍꯩꯃꯥ, ꯁꯅꯥ ꯏꯕꯦꯝꯃ ꯅꯅꯥꯏꯁꯤꯗ ꯂꯩꯌꯦ꯫ ꯂꯩꯃ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯣꯡꯃꯇꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯣꯏꯗꯧꯅ ꯁꯦꯜ ꯄꯥꯏꯗꯤꯌꯦ, ꯁꯨꯗ꯭ꯔꯗꯤ ꯀꯩ ꯆꯥꯅꯤ? ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯑꯁꯨꯛ ꯅꯥꯟꯅ ꯀꯦꯊꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯇꯣꯝꯕꯤ ꯃꯥꯗꯤ ꯂꯩꯃꯒ ꯌꯦꯡꯅꯔꯨꯕꯗ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯁꯥꯒꯤ ꯐꯤꯕꯝ ꯈꯪꯅ ꯀꯣꯏꯕ ꯂꯥꯡꯕ ꯀꯌꯥ ꯑꯁꯤ ꯇꯧꯖꯕꯅꯤ꯫ ꯂꯩꯃ ꯃꯥꯗꯤ ꯗꯥꯏ ꯂꯩꯇꯦ, ꯃꯥꯇꯅ ꯍꯧꯗꯨꯅ ꯄꯨꯕꯅꯤ꯫ ꯅꯣꯏꯗ ꯂꯥꯛꯏꯅꯤ ꯀꯩꯅꯣ? ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯨ ꯑꯗꯨꯌꯥꯝ ꯀꯦꯅ ꯂꯥꯛꯄ ꯍꯧꯅꯕ꯭ꯔꯣ? ꯀꯅꯥ ꯂꯩꯗꯅ? ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯣ, ꯂꯩꯗꯅ ꯂꯥꯛꯏꯕ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ, ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯃ ꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯀꯦꯅ ꯃꯁꯥ ꯅꯥꯟꯅ ꯍꯦꯛ ꯂꯥꯛꯆꯩ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯦꯝꯒꯁꯨ ꯎꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ꯫ ꯂꯩꯃ ꯑꯃꯨꯛꯁꯨ, ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ? ꯂꯣꯏꯗꯣꯔꯦ, ꯀꯥꯏ ꯆꯠꯇꯧ ꯂꯩꯒꯦꯕ? ꯀꯩꯁꯨ ꯂꯩꯇꯦ, ꯅꯣꯏꯗ ꯁꯤꯡꯖꯨ ꯆꯥꯎꯁꯤ꯫ ꯍꯣꯏ ꯂꯣꯏꯔꯦ꯫ ꯂꯩꯃ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯣꯝꯕꯤꯅ ꯂꯣꯏꯔꯗꯨꯅ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯃ ꯅꯤꯡꯊꯦꯝ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯀꯣꯕꯤ ꯐꯨꯜ ꯅꯤꯡꯊꯤꯅ ꯇꯥꯁꯤꯟꯗꯨꯅ ꯀꯥꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯇꯣꯝꯕꯤ, ꯑꯁꯤ ꯍꯦꯛꯂꯛꯑꯒꯦ, ꯁꯤꯡꯖꯨ ꯆꯥꯎꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯇꯣꯝꯕꯤꯅ꯫ ꯁꯣꯏꯕ ꯇꯥꯔꯦ, ꯅꯪ ꯏꯅꯦ ꯁꯅꯥꯍꯜ ꯎꯔꯒ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯂꯩꯃ ꯉꯛꯅ, ꯑꯁꯤ ꯃꯣꯏꯒꯤꯔꯣ? ꯃꯥꯅꯦ, ꯃꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯊꯝꯃꯤꯅꯤ, ꯁꯣꯛꯎ ꯂꯥꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯅꯪꯒꯤ ꯐꯖꯕꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯏꯁꯤꯡ ꯆꯥꯏꯖꯔꯤꯅꯤ꯫ ꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ, ꯃꯔꯝꯒꯗꯤ ꯃꯣꯛꯏꯖꯥꯅꯤꯅꯦ꯫ ꯑꯣ, ꯃꯣꯛꯄꯅꯦ, ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ, RK ꯁꯅꯥꯍꯜꯒꯤ ꯃꯆꯥ ꯅꯤꯡꯊꯦꯝ ꯍꯥꯏꯗꯅ꯫ ꯂꯩꯃ ꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃ ꯋꯥꯠꯂꯤ ꯏꯕꯦꯝꯃ꯫ ꯀꯔꯤ ꯋꯥꯠꯂꯤꯕ? RK ꯁꯅꯥꯍꯜꯒꯤ ꯃꯆꯥ ꯅꯤꯡꯊꯦꯝ, ꯂꯩꯃꯒꯤꯅ ꯌꯥꯝꯕꯨꯡ, ꯁꯤꯃꯒ ꯍꯥꯞꯄꯗꯤ ꯄꯨꯡꯐ ꯍꯦꯛ ꯐꯖꯔꯦꯗꯅ꯫ ꯏꯁ,
ꯃꯁꯛꯁꯤꯒ ꯃꯨꯠ ꯁꯥꯒꯠꯄꯤꯒꯁꯨ ꯇꯧꯔꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯩ ꯃꯃꯥꯗꯤ ꯀꯣꯕꯤ ꯑꯗꯨ ꯃꯤꯇꯥꯔꯤ ꯃꯈꯣꯡ ꯊꯥꯡꯅꯤꯡꯗ꯭ꯔꯤ ꯇꯣꯝꯕꯤ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯤꯋꯥ ꯇꯥꯕ ꯉꯝꯃꯣꯏꯀꯣ ꯑꯃꯇꯪ ꯇꯣꯝꯕꯤ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯂꯩꯃꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯂꯩꯃ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯉꯥꯡꯏ ꯂꯩꯃ ꯅꯤꯡꯊꯦꯝ ꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯣꯝꯕꯤꯗ ꯍꯣ ꯇꯣꯝꯕꯤ ꯂꯩꯃ ꯂꯥꯛꯏꯌꯦ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯅꯣꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯇꯦꯕ ꯑꯩꯒꯤ ꯈꯣꯜꯒꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯈꯪꯗꯦ ꯂꯩꯃ ꯑꯃꯨꯛꯀꯁꯨ ꯍꯣ ꯇꯣꯝꯕꯤ ꯂꯩꯃ ꯂꯥꯛꯏꯌꯦ ꯅꯤꯡꯊꯦꯝ ꯂꯩꯃꯒꯤ ꯃꯈꯣꯜ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯦ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ ꯅꯤꯡꯊꯦꯝ ꯃꯥ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯅꯪꯒꯤꯗꯣ ꯂꯩꯃ ꯁꯨꯒꯠꯂꯗꯨꯅ ꯇꯣꯝꯕꯤ ꯊꯣꯔꯛꯇꯤ ꯂꯩꯇ ꯃꯥꯜꯂꯤ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯣꯝꯕꯤ ꯇꯧꯒꯦ ꯌꯥꯎꯅ ꯈꯪꯗꯦꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯩꯈꯤꯕꯅꯤ ꯂꯩꯃ ꯁꯥꯎꯅꯤꯡꯂꯛꯏ ꯂꯩꯃ ꯑꯃꯨꯛꯀꯁꯨ ꯍꯣ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯊꯣꯛꯂꯛꯏ ꯂꯩꯃ ꯃꯈꯥ ꯇꯥꯗꯅ ꯑꯗꯨꯝ ꯇꯣꯛꯂꯦ ꯅꯤꯡꯊꯦꯝ ꯎꯕꯗ ꯅꯤꯡꯊꯦꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯍꯣ ꯌꯥꯝꯕꯨꯡꯒꯤ ꯂꯩꯃ ꯅꯪ ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ ꯑꯍꯨꯝ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯩ ꯅꯤꯡꯊꯦꯝ ꯂꯝꯕꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯅꯕ ꯊꯝꯂꯤꯕ ꯁꯝꯕꯜ ꯈꯔ ꯅꯦꯝꯕ ꯑꯗꯣꯝꯗ ꯂꯥꯛꯀꯦ ꯇꯧꯏ ꯂꯩꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯈꯔ ꯇꯞꯂꯞꯅ ꯅꯣꯏꯃ ꯑꯔꯤꯛꯄꯗꯣ ꯂꯩꯕ꯭ꯔꯥ ꯅꯤꯡꯊꯦꯝ ꯅꯣꯛꯏ ꯑꯗꯨꯒ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯉꯁꯥꯏꯒꯤ ꯀꯣꯕꯤ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯑꯗꯨꯒ ꯇꯨ ꯑꯗꯨꯗꯤ ꯑꯁꯤꯗꯒꯤ ꯀꯣꯕꯤꯁꯦ ꯍꯦꯛꯂꯣ ꯁꯤꯡꯖꯨ ꯆꯥꯊꯣꯛꯁꯦꯕ ꯑꯩ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯊꯝꯂꯤꯕ ꯀꯨꯝꯒꯤ ꯑꯅꯧꯕ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯍꯥꯏꯗꯅ ꯍꯦꯛꯄꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯃꯃꯥꯒꯤ ꯌꯥꯀꯥ ꯌꯦꯡꯕ ꯅꯨꯄꯥꯒ ꯑꯣꯏꯔꯦ ꯅꯤꯡꯊꯦꯝ ꯂꯂꯠ ꯇꯧꯅ ꯂꯩꯃ ꯑꯁꯤꯗꯤ ꯂꯩꯃ ꯏꯐꯤꯡ ꯐꯤꯡꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯄꯤꯖꯅꯤꯡꯗꯕꯩ ꯋꯥꯔꯕ ꯅꯠꯇꯦꯗ ꯆꯥꯅꯤꯡꯉꯁꯨ ꯑꯩꯅ ꯀꯣꯛ ꯂꯩꯔꯨꯔ ꯂꯣꯏꯔꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯩ ꯑꯔꯩꯕ ꯁꯤꯡꯖꯨꯒ ꯆꯥꯖꯅꯤꯡꯗꯦ ꯆꯠꯂꯣꯕ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯂꯣ ꯆꯠꯂꯣꯕ ꯌꯥꯝꯕꯨꯡ ꯅꯤꯡꯊꯦꯝ ꯂꯩꯃꯒꯤ ꯃꯔꯩ ꯀꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯕꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡ ꯑꯗꯨꯗ ꯊꯧꯅꯥ ꯂꯩꯅ ꯀꯣꯕꯤ ꯑꯗꯨ ꯍꯦꯛꯄ ꯆꯠꯈꯤ ꯇꯣꯝꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃꯗꯤ ꯍꯣꯔꯦꯟ ꯃꯃꯥꯒꯤ ꯆꯩ ꯆꯥꯕ ꯇꯥꯔꯦꯗꯅ ꯂꯩꯃ ꯀꯂꯛ ꯄꯦꯟꯅ ꯇꯁ ꯑꯩꯅ ꯉꯝꯃꯦꯗꯅ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯦꯗꯀꯣ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯊꯪꯅꯒꯗꯕꯒ ꯇꯟꯁꯤꯜꯂꯛꯑꯦꯀꯣ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯩ ꯅꯤꯡꯊꯦꯝ ꯃꯃꯥꯒ ꯂꯩꯇꯕ ꯑꯗꯨꯗ ꯃꯅꯤꯡ ꯇꯧꯔꯛꯏ ꯅꯤꯡꯊꯦꯝ ꯊꯧꯅꯥ ꯂꯩꯅ ꯂꯥꯛꯑꯣ ꯆꯥꯊꯣꯛꯎꯔꯁꯤ ꯅꯤꯡꯊꯦꯝ ꯃꯥꯅꯒ ꯍꯥꯟꯅ ꯃꯌꯨꯝ ꯁꯥꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯈꯤ ꯑꯅꯤꯗꯨꯁꯨ ꯏꯟꯅꯩ ꯇꯣꯝꯕꯤ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏ ꯃꯊꯪ ꯃꯊꯪ ꯐꯥꯛꯂꯛꯏ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯇꯣꯝꯕꯤ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯖꯨ ꯄꯨꯗꯨꯅ ꯂꯩꯃꯒꯤꯗ ꯂꯥꯛꯏ ꯂꯩꯃ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩ ꯇꯣꯝꯕꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯕꯤꯃꯣꯂꯥꯅ ꯇꯣꯝꯕꯤ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯑꯣꯏ ꯏꯅꯣꯝꯆꯥ ꯐꯔꯦꯗ ꯏꯆꯥ ꯂꯥꯛꯄ ꯅꯪꯕꯨ ꯈꯔ ꯈꯔ ꯂꯥꯛꯎꯅꯦ ꯍꯣꯏ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯆꯪꯉꯣ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ ꯏꯟꯗꯣꯝꯆꯥ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ ꯇꯣꯝꯕꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯏ ꯂꯩꯃ 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 ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯅ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯅꯪꯕꯨ ꯍꯤꯞꯇꯨꯅꯇ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯦꯗ ꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯁꯤꯡꯖꯨꯗꯣ ꯑꯩꯅ ꯂꯩꯔꯛꯑꯕꯅꯤ ꯂꯩꯃ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯄꯨꯟꯁꯤ ꯑꯃꯗ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯁꯤꯡꯖꯨꯒ ꯑꯝꯇ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯇꯣꯝꯕꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯤ ꯃꯇꯝ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯖꯈꯤꯕ ꯃꯔꯨꯞꯅꯤ ꯂꯩꯃꯒꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯗꯤ ꯃꯤꯁꯛ ꯑꯗꯣ ꯄꯥꯡꯗꯕꯅꯦ ꯍꯥꯏꯅꯩ ꯃꯤꯡꯊꯣꯜ ꯑꯗꯣ ꯅꯪꯕꯨꯗꯤ ꯐꯪꯍꯟꯅꯤꯡꯗꯦ ꯆꯨꯝꯃꯤ ꯇꯣꯝꯕꯤ ꯑꯩ ꯄꯥꯡꯗꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯂꯩꯃ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯌꯥꯝꯕꯨꯡꯗꯤ ꯀꯝꯗꯧꯔꯤ ꯇꯣꯝꯕꯤ ꯈꯨꯝꯅꯤꯡꯗꯅ ꯇꯣꯛꯑꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯂꯩꯃ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯎꯔꯒ ꯃꯥ ꯀꯂꯛ ꯄꯦꯜꯂꯝꯒꯅꯤꯀꯣ
ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯦ ꯀꯗꯥꯏꯗ ꯁꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯃꯥꯕꯨ ꯃꯤꯔꯥꯏꯔꯝꯕꯒꯤ ꯆꯩꯔꯥꯛꯂ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯩꯃ ꯃꯁꯥꯗ ꯑꯣꯏꯅ ꯃꯔꯥꯜ ꯑꯗꯨ ꯇꯥꯏꯅꯖꯔꯛꯏ꯫ ꯇꯣꯝꯕꯤ, ꯅꯪꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ? ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗ ꯅꯅꯤꯡꯇꯧꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯆꯤꯛꯂꯥꯒꯨꯝ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯌꯥꯝ ꯀꯜꯂꯛꯏ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯏꯅꯤꯡ ꯇꯝꯅꯤꯡꯉꯤ꯫ ꯂꯩꯃ ꯃꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯖꯕ ꯉꯝꯗ ꯀꯞꯂꯛꯏ ꯑꯃꯨꯛꯀꯁꯨ꯫ ꯇꯣꯝꯕꯤ, ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏ꯫ ꯃꯥꯅ ꯑꯩꯕꯨꯁꯨ ꯃꯤꯔꯥꯏꯔꯝꯂꯣꯏꯀꯣ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯀꯦꯖꯅ ꯏꯅꯤꯡ ꯇꯧꯅ ꯂꯩꯔꯝꯒꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕ ꯄꯨꯟꯁꯤ ꯑꯁꯦ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯦ꯫ ꯐꯅ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅꯁꯨ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯆꯨꯅ ꯆꯨꯗꯨꯅ ꯂꯩꯈꯤꯕꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯥꯒꯤ ꯃꯐꯝ ꯉꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯏꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯔ ꯑꯩ ꯈꯪꯗꯦ꯫ ꯃꯥꯅꯦ, ꯑꯩ ꯏꯔꯥꯜꯗꯤ ꯂꯩꯔꯕ ꯃꯤꯁꯛꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯃꯤꯅꯝꯂꯨꯕꯒꯤ ꯑꯩꯒꯤ ꯗꯟꯗꯤꯅꯦ꯫ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯑꯁꯨꯝ ꯂꯨꯝꯊꯔꯛꯂꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯐꯥꯎꯅ ꯇꯥꯔꯛꯄꯒꯨꯝ ꯂꯩꯃ ꯃꯥꯒꯤ ꯅꯍꯥꯟꯗꯒꯤꯅ ꯑꯣꯝꯗꯨꯅ ꯂꯩꯔꯛꯄ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯗꯨ ꯇꯣꯝꯕꯤꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯔꯛꯏ꯫ ꯂꯩꯃꯅ ꯄꯨꯔꯤꯕ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯇꯣꯝꯕꯤ, ꯏꯆꯥꯁꯤꯅ ꯑꯩꯕꯨ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯤ, ꯄꯂꯦꯐꯝ ꯈꯪꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯈꯜꯂꯝꯒꯅꯤꯀꯣ꯫ ꯑꯩ ꯏꯆꯥꯒꯤ ꯃꯐꯝꯗꯗꯤ ꯃꯤꯅꯝꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯄꯤ ꯑꯁꯦ ꯊꯥꯍꯟꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯃ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ, ꯀꯞꯀꯅꯨꯁꯦ, ꯅꯁꯥ ꯁꯣꯛꯅꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯒꯤ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯇꯨꯅ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ꯫ ꯂꯩꯃ ꯃꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯈꯛꯇ ꯄꯥꯝꯃꯨꯔꯛꯄꯒꯨꯝꯅ ꯀꯞꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯣꯝꯒꯤ ꯃꯤꯗꯤ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯕꯣ? ꯂꯥꯛꯇ꯭ꯔꯤ꯫ ꯄꯥꯕꯨꯡꯗꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯕꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯒ ꯋꯥ ꯈꯔ ꯉꯥꯡꯅꯈꯤꯕꯗꯨꯅꯔ ꯈꯪꯗꯦ꯫ ꯑꯁ, ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ꯫ ꯇꯣꯝꯕꯤ ꯃꯊꯥ ꯁꯥꯖꯩ ꯂꯩꯃꯒꯤ ꯈꯟꯕꯗ꯫ ꯃꯥꯁꯨ ꯑꯩꯕꯨ ꯆꯥꯟꯅꯅ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯍꯪꯕ ꯅꯣꯡꯃꯇ ꯂꯥꯛꯇꯦ꯫ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯕꯤꯃꯣꯂꯥ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤ, ꯆꯥ ꯊꯛꯁꯤꯁꯦ꯫ ꯆꯥꯅꯕꯗꯤ ꯏꯃꯥ ꯁꯦꯝꯗ꯭ꯔꯤ꯫ ꯅꯪꯅ ꯁꯤꯡꯖꯨ ꯄꯨꯔꯛꯑꯦꯅ ꯍꯥꯏꯗꯥꯏ? ꯌꯥꯔꯅꯤ ꯏꯃꯥ, ꯁꯤꯡꯖꯨꯁꯤꯒ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯆꯥꯔꯣ ꯆꯥꯔꯣ꯫ ꯏꯃꯥ ꯏꯟꯖꯥꯡ ꯈꯤꯇ ꯍꯦꯛꯎꯈꯤꯒꯦ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯈꯔ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯀꯣ꯫ ꯕꯤꯃꯣꯂꯥ ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯇꯝ ꯑꯃꯗ ꯄꯥꯝꯅ ꯆꯥꯈꯤꯕ ꯁꯤꯡꯖꯨ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨ ꯑꯃꯠꯇ ꯂꯧꯕ ꯉꯝꯗꯅ ꯆꯥꯔꯤ꯫ ꯇꯣꯝꯕꯤꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯅꯪ ꯆꯠꯂꯒꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ? ꯈꯪꯗꯦ꯫ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃꯗꯤ ꯈꯜꯂꯨꯗꯅ꯫ ꯈꯜꯂꯔꯣꯏ꯫ ꯈꯜꯂꯒ ꯀꯩꯗꯧꯔꯨꯅꯤ? ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯁꯦ ꯈꯜꯂꯨꯕ ꯅꯤꯡꯖꯕ ꯑꯃꯠꯇꯁꯨ ꯊꯨꯡꯗ꯫ ꯑꯁꯨꯝ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ, ꯏꯁꯣꯔꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯒꯦ ꯑꯩꯁꯨ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯃꯥꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯦꯡꯂꯒꯦ꯫ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯂꯩꯃ, ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ? ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯉꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯈꯜꯂꯨꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯂꯝꯂꯕꯗꯤ ꯉꯁꯤꯒꯤꯗꯃꯛ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯗꯣ ꯇꯣꯝꯕꯤ, ꯌꯥꯝꯕꯨꯡꯗꯣ? ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯇꯣꯝꯕꯤꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯑꯩꯅ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯒ ꯅꯪꯁꯨ ꯃꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄꯨ꯫ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯤꯌꯦ꯫ ꯂꯩꯃ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯃꯔꯛꯇ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯏ ꯑꯗꯨꯒ, ꯊꯧꯅꯥ? ꯑꯩꯅ ꯃꯥꯒꯤ ꯀꯔꯤ ꯊꯧꯅꯥ? ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯑꯁꯦ ꯄꯟꯊꯨꯡ ꯌꯧꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯈꯤꯅꯕ ꯅꯪ ꯅꯠꯇꯅ ꯃꯥꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯅꯤꯗꯨ ꯑꯣꯏꯕ ꯌꯥꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯅꯤꯡꯅ ꯇꯝꯅꯤꯡꯅ ꯂꯩꯕ ꯀꯌꯥ ꯑꯗꯣ ꯄꯦꯟꯅ ꯍꯥꯏꯅꯔꯦ꯫ ꯇꯣꯝꯕꯤ ꯅꯨꯃꯤꯠ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ, ꯂꯩꯃ, ꯑꯩꯁꯨ ꯍꯜꯂꯒꯦ ꯂꯥꯛꯑꯣ꯫ ꯑꯩ ꯊꯣꯔꯛꯀꯦ꯫
ꯑꯅꯤꯗꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯃꯤꯟꯅꯔꯛꯏ ꯂꯩꯃꯅ ꯇꯣꯝꯕꯤ ꯑꯩ ꯂꯩꯍꯧꯔꯒꯦ ꯃꯄꯥ ꯊꯣꯛꯄꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯨꯒꯤꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯆꯪꯉꯣ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯇꯣꯝꯕꯤ ꯆꯠꯈꯤ ꯂꯩꯃ ꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯍꯧꯏ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕ ꯃꯇꯝ ꯑꯃꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯐꯥꯎꯕ ꯂꯥꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯊꯣꯏꯕ ꯑꯌꯨꯛꯀꯤ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯐꯥꯎꯕ ꯍꯧꯒꯠꯇꯦ ꯃꯨꯈꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯨꯈꯤ ꯃꯆꯥꯕꯨ ꯄꯥꯏꯗꯨꯅ ꯊꯣꯏꯕ ꯏꯃꯥꯒꯤ ꯊꯣꯏꯕ ꯍꯧꯒꯠꯂꯣꯅꯤ ꯅꯪꯕꯨ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯊꯣꯏꯕ ꯃꯁꯥꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯌꯨꯁꯨ ꯊꯪꯅ ꯊꯪꯅ ꯊꯛꯆꯤꯟꯈꯤꯕꯒꯤ ꯃꯄꯥꯡꯒꯜꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯊꯣꯏꯕ ꯇꯟꯅ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯍꯧꯒꯠꯂꯨꯅꯦꯍꯦ ꯃꯨꯈꯤ ꯃꯆꯥꯕꯨ ꯁꯧꯗꯨꯅ ꯆꯤꯡꯈꯠꯄꯤ ꯊꯣꯏꯕ ꯇꯞꯅ ꯏꯃꯥ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯂꯧꯔꯨꯒꯦ ꯃꯨꯈꯤ ꯊꯣꯛꯈꯤ ꯊꯣꯏꯕ ꯀꯥꯗꯨꯗ ꯂꯩꯃꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯟꯗꯣ ꯍꯨꯛꯅꯈꯤꯕꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯐꯤꯌꯥꯟꯈꯣꯛ ꯑꯗꯨꯗ ꯂꯩꯃꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯦꯠꯈꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯒ ꯐꯅꯦꯛꯀ ꯃꯄꯣꯞ ꯏꯀꯥꯏ ꯀꯥꯏꯗꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯊꯣꯏꯕ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯂꯩꯃ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯊꯣꯏꯕ ꯑꯁꯨꯝꯅ ꯈꯜꯂꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯨꯈꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕ ꯃꯃꯥ ꯂꯥꯛꯄꯗ ꯃꯃꯤꯠꯀꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯐꯣꯇꯣ ꯑꯗꯨ ꯑꯃꯨꯛ ꯊꯝꯈꯤ ꯃꯨꯈꯤ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥ ꯍꯥꯏꯗꯦ ꯁꯦꯁꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯊꯣꯏꯕ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯑꯗꯨꯒ ꯇꯞꯅ ꯏꯃꯥ ꯂꯩꯃꯅ ꯆꯠꯈꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯨꯈꯤ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯀꯨꯏꯔꯦ ꯊꯥ 6-7 ꯁꯨꯔꯛꯏ ꯏꯃꯥ ꯃꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯃꯥ ꯑꯩꯕꯨ ꯀꯩꯁꯨ ꯎꯅꯤꯡꯗꯕ ꯖꯥꯠꯂꯥ ꯏꯃꯥ ꯅꯆꯥꯗ ꯊꯣꯏꯁꯤꯕꯨ ꯀꯩꯅꯣ ꯅꯆꯥ ꯃꯐꯝ ꯃꯔꯥꯡ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯊꯥꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯤꯍꯤ ꯀꯞꯂꯛꯏ ꯃꯨꯈꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯤ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯄꯪꯈꯟ ꯈꯟꯖꯤꯟꯒꯅꯨꯗꯁꯦ ꯅꯪ ꯄꯥꯕꯨꯡ ꯂꯥꯛꯂꯒ ꯇꯥꯟꯅꯔꯁꯤ ꯏꯁꯣꯔꯅ ꯇꯝꯕ ꯑꯃꯗꯤ ꯃꯔꯥꯏꯅ ꯂꯩꯖꯔꯝꯖꯅꯤ ꯆꯥꯛꯇꯨꯝ ꯆꯥꯔꯣ ꯂꯥꯛꯑꯣ ꯀꯨꯏꯔꯦ ꯅꯪꯅ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇ꯭ꯔꯤꯕ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯊꯣꯏꯕ ꯃꯍꯧꯁꯥꯒꯨꯝ ꯅꯠꯈꯤꯗ꯭ꯔꯕꯅꯤ ꯂꯩꯃ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯉꯁꯤꯁꯨ ꯈꯪꯗ꯭ꯔꯤ ꯊꯣꯏꯕ ꯑꯉꯥꯎꯕ ꯑꯣꯏꯔꯤ ꯃꯨꯈꯤ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯨꯈꯤ ꯆꯥꯛ ꯊꯤꯅ ꯊꯤꯅ ꯏꯁꯥꯁꯦ ꯃꯐꯝ ꯑꯃ ꯍꯦꯛ ꯈꯪꯗꯦꯗ ꯀꯔꯝ ꯇꯧꯏ ꯊꯣꯏꯕ ꯃꯊꯟꯗ ꯂꯩꯔꯀꯥꯟꯗꯨꯗ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯀꯔꯝꯕ ꯄꯨꯟꯁꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯩꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯝꯂꯝꯂꯤꯕ ꯈꯪꯍꯧꯗꯅ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯑꯩꯕꯨ ꯄꯨꯊꯕꯤꯔꯝꯂꯒ ꯏꯌꯥꯏꯗ ꯇꯥꯛꯇꯨꯅ ꯃꯥꯡꯈꯤꯕ ꯀꯣꯡꯒꯣꯜꯒꯨꯝꯅ ꯅꯪꯅ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯏꯌꯥꯏꯁꯤꯗ ꯊꯝꯕꯤꯔꯝꯕ ꯏꯆꯥꯗꯨꯅ ꯀꯔꯝ ꯇꯧꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯏꯆꯥꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤꯀꯣ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯥꯅꯣ ꯂꯩꯃ ꯅꯪꯗꯤ ꯋꯥꯗꯕ꯭ꯔꯥ ꯑꯩꯒꯨꯝꯅ ꯅꯪꯗꯤ ꯋꯥꯗꯕ꯭ꯔꯥ ꯑꯩ ꯈꯛꯅ ꯋꯥꯕ꯭ꯔꯥ ꯑꯩ ꯈꯛꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯪ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯂꯩꯇꯕ ꯃꯐꯝꯁꯦ ꯏꯍꯥꯡ ꯍꯥꯡꯂꯤ ꯑꯩꯗꯤ ꯅꯪꯒꯤ ꯁꯛꯁꯥꯔꯗ ꯇꯤꯟꯖꯔꯒ ꯅꯨꯡꯉꯥꯏꯖꯕꯅꯦ ꯊꯣꯏꯕ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯃꯊꯟꯗ ꯀꯌꯥ ꯑꯃ ꯈꯟꯖꯔꯛꯏ ꯋꯥꯍꯪ ꯀꯌా ꯑꯃꯅꯤ ꯃꯗꯣꯝ ꯍꯪꯖꯕ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯁꯨ ꯈꯨꯝꯕꯤꯔꯛꯇꯦ ꯁꯥꯖꯧ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯆꯪꯂꯛꯏ ꯍꯥꯏ ꯅꯆꯥꯅꯨꯄꯥꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯏ ꯉꯁꯤꯗꯤ ꯀꯩꯗꯁꯨ ꯆꯠꯊꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯇꯨꯛꯊꯔꯤꯗꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯍꯔꯥꯎꯔꯤꯕ꯭ꯔꯣ ꯁꯥꯖꯧ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯀꯔꯦꯝꯅꯔꯛꯏ ꯃꯨꯈꯤꯅ ꯈꯤꯠꯇꯣꯛꯄꯤꯔꯣꯕ ꯃꯇꯥꯡ ꯆꯥꯗꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯁꯥꯖꯧ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯨꯈꯤꯒꯤ ꯃꯇꯧꯗꯨꯗ ꯃꯨꯈꯤ ꯑꯃꯨꯛꯀꯁꯨ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯃꯆꯤ ꯑꯃꯅ ꯃꯃꯥꯏ ꯑꯗꯨ ꯈꯟꯖꯤꯟꯗꯨꯅ ꯀꯞꯂꯛꯏ ꯀꯔꯤꯅꯣꯅꯦ ꯃꯨꯈꯤ ꯅꯪꯕꯣ ꯚꯥꯞꯃꯤꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯋꯥꯅꯤ ꯋꯥꯗꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯞꯁꯤꯜꯂꯛꯏꯁꯤꯕꯣ ꯀꯔꯤꯃꯨꯛ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯅꯆꯥꯁꯤꯅ ꯑꯣꯏꯔꯛꯂꯤꯕꯁꯤ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯀꯔꯤꯃꯨꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯁꯥꯖꯧ ꯆꯥꯛꯇꯨ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯈꯔ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯨ ꯈꯪꯉꯤ
ꯑꯗꯨꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯁꯣꯝꯗꯅ ꯃꯥ ꯂꯥꯛꯍꯜꯂꯣ ꯍꯥꯏꯔꯤ ꯁꯤꯗ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯁꯨ ꯆꯠꯂꯨꯔꯤ ꯍꯥꯏꯔꯨꯔꯤꯗꯅ ꯉꯁꯤꯗꯤ ꯅꯆꯥꯗꯣ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ ꯂꯩꯃꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯌꯥꯝꯅ ꯀꯞꯈꯤ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯀꯥꯎꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯅꯆꯥꯗ ꯅꯪꯅ ꯊꯦꯝꯗꯨꯅ ꯀꯧꯔꯨꯅꯕ ꯍꯥꯏꯍꯧꯔꯣ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯆꯪꯕ ꯉꯝꯗꯅ ꯑꯁꯨꯝ ꯂꯥꯞꯅꯈꯤꯕ ꯇꯥꯔꯦ ꯃꯨꯈꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯖꯩ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯧꯅꯔꯤꯉꯩꯗ ꯃꯇꯝꯁꯨ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯣꯝꯕꯤ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯍꯦꯛꯅ ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ ꯂꯩꯃꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯊꯥ ꯅꯤꯡꯊꯦꯝꯅꯒ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯒ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯔꯥꯏꯕꯛꯁꯦ ꯊꯤꯗꯧꯔꯤ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤꯒ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯇ ꯃꯥꯜꯂꯦ ꯏꯁ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯥꯎꯈ꯭ꯔꯕꯣꯏꯔꯦꯗ ꯏꯃꯥ ꯑꯩꯗꯤ ꯂꯩꯃꯒꯤ ꯑꯉꯥꯡꯁꯦ ꯎꯅꯕ ꯂꯣꯏꯔꯒ ꯇꯥ ꯅꯤꯡꯊꯦꯝꯗ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯐꯔꯅꯤꯅ ꯈꯜꯂꯤ ꯑꯩꯗꯤ ꯁꯨꯝ ꯇꯧꯕꯁꯦ ꯀꯔꯤ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯕ ꯀꯩꯁꯨ ꯐꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏ ꯑꯉꯥꯎꯕꯤꯌꯦ ꯅꯅꯦ ꯇꯥꯈꯤꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯃꯔꯥꯏꯅ ꯐꯣꯏꯖꯈꯤꯁꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯐꯥꯎꯕ ꯄꯥꯝꯗꯕ ꯑꯁꯤꯗ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯛꯏ ꯑꯗꯨꯒ ꯃꯆꯥ ꯂꯩꯔꯕ ꯑꯗꯨꯕꯨ ꯄꯥꯝꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯗꯦꯀꯣ ꯅꯪ ꯇꯥ ꯅꯤꯡꯊꯦꯝꯗꯒ ꯍꯥꯏꯂꯥꯛꯎꯅꯨ ꯍꯥꯏꯗꯦꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯅꯤꯡꯀꯣꯛ ꯇꯧꯔꯤꯕꯅꯤ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯂꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯃꯌꯦꯡ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯂꯩꯃꯁꯨ ꯑꯗꯨꯉꯥꯏ ꯇꯣꯝꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯣꯛꯑꯁꯤ ꯁꯤ ꯋꯥꯁꯦ ꯃꯤꯒꯤ ꯌꯦꯅꯈꯥꯁꯤꯗ ꯇꯥ ꯂꯥꯛꯑꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯌꯥꯎꯁꯪ ꯃꯇꯨꯡꯅꯤ ꯐꯅ ꯌꯥꯝꯅ ꯆꯣꯟꯊꯔꯛꯂꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯀꯣꯔꯧꯍꯟꯕꯅ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥꯗ ꯀꯣꯔꯤ ꯆꯦꯟꯕ ꯃꯈꯩ ꯉꯥꯡꯁꯪ ꯉꯥꯡꯅ ꯀꯨꯝ ꯑꯃꯒꯤ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯎꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯉꯥꯟꯊꯣꯏꯔꯤ ꯂꯩꯃ ꯉꯁꯤꯈꯛꯅꯤ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯒꯤ ꯃꯄꯥꯜ ꯊꯣꯛꯆꯔꯛꯂꯤꯕ ꯂꯩꯃ ꯈꯨꯠꯁꯦꯝ ꯌꯥꯎꯗ꯭ꯔꯕ ꯃꯍꯧꯁꯥ ꯀꯧꯕꯤ ꯃꯥꯒꯤ ꯗ꯭ꯔꯤꯁ ꯑꯗꯨꯕꯨ ꯎꯕꯗ ꯇꯅꯤꯛ ꯏꯅꯧ ꯅꯧꯖꯔꯤ ꯂꯩꯃ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯗꯨꯀꯥꯜ ꯇꯝꯅ ꯂꯥꯛꯏ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯄꯟꯗꯨꯅ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯖꯗꯦ ꯃꯤꯅ ꯃꯥꯕꯨꯗ ꯌꯦꯡꯂꯕꯣꯏꯇ ꯅꯤꯡꯖꯩ ꯂꯩꯃ ꯃꯥꯅ ꯂꯩꯒꯗꯧꯔꯤꯕ ꯄꯣꯠꯇꯨ ꯀꯟꯅ ꯂꯩꯔꯤ ꯅꯤꯡꯊꯦꯝ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯊꯣꯛꯂꯛꯄꯒ ꯆꯞ ꯆꯥꯅꯔꯤ ꯇꯨꯡꯗꯒꯤ ꯎꯕꯗꯇ ꯈꯪꯏ ꯄꯣꯠ ꯂꯩꯕꯗꯨ ꯂꯩꯃꯅꯤ ꯍꯥꯏꯕ ꯅꯤꯡꯊꯦꯝ ꯁꯥꯏꯀꯜ ꯈꯥꯝꯗꯨꯅ ꯂꯩꯃꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯂꯩꯃ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ ꯅꯤꯡꯊꯦꯝꯅ ꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯂꯩꯃ ꯅꯤꯡꯊꯦꯝ ꯎꯕꯗ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯏ ꯃꯁꯥ ꯄꯨꯝꯕ ꯁꯤꯊꯈꯤꯕꯒꯨꯝ ꯇꯧꯏ ꯂꯩꯃ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯨꯅ ꯄ꯭ꯔꯞ ꯂꯥꯛꯏ ꯅꯤꯡꯊꯦꯝ ꯀꯗꯥꯏꯗꯒꯤ ꯄꯥꯏꯔꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯂꯩꯃꯕꯨ ꯇꯥꯟꯅꯩ ꯂꯩꯃ ꯑꯝꯇ ꯉꯥꯏꯈꯣ ꯂꯩꯃ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯀꯩꯁꯨ ꯈꯨꯝꯗꯨꯅ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯅꯤꯡꯊꯦꯝ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯤꯡꯊꯦꯝ ꯈꯪꯍꯧꯗꯅ ꯂꯩꯃ ꯉꯁꯤꯗꯤ ꯑꯩꯅ ꯀꯧꯕ ꯐꯥꯎꯕ ꯈꯨꯝꯂꯝꯗ꯭ꯔꯤꯀꯣ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯈꯤꯕꯤ ꯑꯩꯒꯤ ꯂꯩꯃꯗꯨꯅꯤꯀꯣ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯃꯄꯤ ꯑꯗꯨ ꯃꯥꯅ ꯉꯝꯗꯨꯅ ꯇꯥꯍꯟꯈꯤꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯂꯩꯃ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯂꯩꯃꯅ ꯈꯜꯂꯛꯏ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯊꯣꯛꯎꯕꯅꯣ ꯌꯥꯝꯕꯧ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯨꯕ ꯑꯩ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯃꯨꯛꯇꯗꯤ ꯆꯠꯈ꯭ꯔꯣꯕ ꯂꯩꯃ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯅꯤꯡꯊꯦꯝ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯂꯩꯃꯕꯨ ꯑꯗꯨꯝ ꯂꯨꯝꯕ ꯂꯥꯛꯄ ꯍꯧꯔꯛꯂꯤ ꯀꯨꯜꯂ ꯊꯕꯛ ꯍꯜꯂꯛꯄꯒ ꯅꯤꯡꯊꯦꯝꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯅꯤꯡꯊꯦꯝ ꯀꯨꯜꯂ ꯎꯕꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯉꯤ ꯀꯨꯜꯂ ꯀꯩꯁꯨ ꯍꯥꯏꯗꯅ ꯆꯪꯂꯛꯏ ꯍꯥꯏ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯄꯣꯠꯁꯤ ꯄꯨꯁꯜꯂꯨ ꯂꯥꯎꯅꯦꯍꯦ ꯕꯤꯃꯣꯂꯥ ꯊꯣꯛꯂꯛꯏ ꯀꯨꯜꯂ ꯃꯐꯤ ꯍꯣꯡꯅ ꯄꯣꯠꯇꯨ ꯄꯨꯁꯜꯂꯨ ꯅꯆꯥꯒꯤꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯕꯤꯃꯣꯂꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯄꯣꯠ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯤ ꯀꯨꯜꯂꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯨꯜꯂ ꯃꯆꯥ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯇꯞꯂꯞꯅ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯃꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯥꯜꯂꯤꯅꯦ ꯕꯤꯃꯣꯂꯥ ꯄꯥꯈꯠꯅ ꯑꯃꯗꯤ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯕꯣ ꯅꯤꯡꯊꯦꯝ ꯍꯥꯏꯕ꯭ꯔꯥ ꯑꯣꯏꯔꯝꯅꯤ ꯃꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕꯗꯣ ꯃꯥꯅ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯗꯀꯣ ꯑꯩꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯄꯦꯟꯅ ꯊꯥꯔꯨꯒꯦ
ꯕꯤꯃꯣꯂꯥ ꯊꯣꯛꯀꯦ ꯇꯧꯏ ꯀꯨꯜꯂꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯔꯤ ꯑꯃꯨꯛ ꯉꯥꯏꯔꯨꯀꯣ ꯍꯥꯏꯅꯣ ꯃꯥꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯊꯣꯛꯍꯜꯂꯤꯕꯁꯦ ꯏꯆꯥꯁꯦ ꯃꯥꯅ ꯍꯥꯠꯀꯗꯧꯔꯤ ꯃꯥꯒꯤ ꯍꯥꯀꯟꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦꯗꯅ ꯃꯥ ꯃꯁꯤ ꯐꯥꯎꯕꯗ ꯄꯦꯟꯗꯗꯨꯅ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯀꯨꯜꯂ ꯇꯞꯅ ꯇꯧꯅꯨ ꯅꯨꯄꯤ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤ ꯅꯆꯥꯁꯦ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯃꯁꯤꯗ ꯋꯥꯔꯨ ꯅꯨꯡꯖꯨ ꯑꯃꯨꯛ ꯊꯣꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯅꯪꯒꯤ ꯑꯉꯝ ꯃꯔꯥꯏ ꯈꯪꯗꯕ ꯇꯨꯡ ꯃꯥꯡ ꯌꯦꯡꯗꯕ ꯊꯕꯛꯇꯣ ꯇꯧꯔꯨꯒꯅꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯦ ꯑꯗꯨꯝꯅ ꯇꯧꯔꯨꯕꯒꯤꯅꯤ ꯇꯧꯅꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯧ ꯕꯤꯃꯣꯂꯥ ꯉꯁꯤꯗꯤ ꯃꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨ ꯏꯜꯂꯦ ꯑꯗꯨꯕꯨ ꯃꯆꯤꯟꯗꯤ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯗ ꯃꯇꯨ ꯊꯤꯈ꯭ꯔꯒ ꯏꯆꯥꯁꯦ ꯋꯥꯏ ꯁꯪꯒꯗꯕꯅꯤ ꯈꯨꯅꯨ ꯃꯈꯣꯡꯗ ꯁꯝ ꯂꯧꯕꯗꯧꯅ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯄꯟꯗꯨꯅ ꯂꯩꯔꯦ ꯑꯩ ꯄ꯭ꯔꯥꯟꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯑꯩ ꯕꯤꯃꯣꯂꯥ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯀꯨꯜꯂ ꯃꯊꯟꯇ ꯏꯁ ꯂꯨꯒꯗꯧꯔꯤꯗ ꯇꯧꯔꯤꯕꯁꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯈꯛ ꯄꯣꯛꯄꯁꯤꯗ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕ ꯑꯗꯨꯅ ꯀꯌꯥꯗ ꯃꯩꯁꯥ ꯂꯥꯡꯅꯔꯦ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯪꯂꯛꯂꯤꯕ ꯃꯍꯩ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯕ ꯍꯦꯜꯂꯦ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯃꯩꯁꯥ ꯂꯥꯡꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯃꯄꯥꯒ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯦ ꯂꯩꯃ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯇꯨꯃꯤꯟ ꯊꯣꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯉꯤ ꯂꯩꯃ ꯃꯥꯁꯨ ꯎꯔꯦ ꯅꯤꯡꯊꯦꯝꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯂꯩꯃ ꯇꯧꯐꯝ ꯈꯪꯗꯦ ꯌꯥꯝꯕꯧ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯩꯅꯥ ꯄꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯂꯩꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯋꯥꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯂꯩꯃ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕ ꯈꯪꯗꯦ ꯅꯤꯡꯊꯦꯝ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯥ ꯂꯩꯃꯕꯨ ꯎꯅꯕ ꯂꯥꯛꯏ ꯂꯩꯀꯥꯏ ꯃꯤꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯅꯔꯛꯂꯦ ꯃꯤꯋꯥ ꯉꯥꯡꯕ ꯈꯔꯅꯁꯨ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯁꯅꯥꯍꯜ ꯃꯤꯅ ꯇꯝꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯃꯥꯁꯨ ꯇꯥꯔꯦ ꯁꯅꯥꯍꯜ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯆꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝ ꯃꯄꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯍꯜ ꯁꯥꯎꯅ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯤꯡꯊꯦꯝ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯁꯨꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯊꯣꯛꯈꯤ ꯇꯧꯕꯅꯤ ꯌꯥꯔꯣꯏ ꯆꯠꯄ ꯐꯝꯃꯨ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯅꯤꯡꯊꯦꯝ ꯃꯄꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯗꯦ ꯅꯪ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯤꯅ ꯉꯥꯡꯅꯕ ꯏꯃꯥꯅ ꯉꯥꯡꯕ ꯇꯥꯔꯨꯕꯗꯒꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤ ꯅꯤꯡꯊꯦꯝ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯃꯥ ꯅꯆꯥꯅ ꯇꯧꯕ ꯊꯕꯛꯇ ꯑꯩꯒꯤ ꯂꯝꯕꯤꯗ ꯊꯤꯡꯕꯤꯔꯛꯀꯅꯨ ꯅꯆꯥꯁꯨ ꯃꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯄꯥꯝ ꯄꯥꯝꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯕꯨ ꯃꯤꯒꯤ ꯈꯜꯂꯤꯉꯩꯗ ꯏꯃꯥꯒꯤ ꯈꯜꯂꯤꯉꯩꯗ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯅꯨ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩ ꯇꯧꯒꯅꯤ ꯀꯅꯥꯃꯇꯒꯤ ꯋꯥ ꯑꯩꯅ ꯇꯥꯔꯣꯏ ꯅꯪꯅ ꯂꯩꯃ ꯄꯥꯝꯕꯁꯦ ꯄꯥꯝꯃꯤꯗꯀꯣ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯍꯜꯂꯛꯇꯨꯅ ꯃꯆꯥ ꯄꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯅꯪ ꯍꯟꯗꯦ ꯅꯠꯇ꯭ꯔꯥ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯑꯩ ꯂꯩꯃꯕꯨ ꯄꯥꯝꯖꯩ ꯃꯥ ꯈꯛꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯏꯪꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤꯅꯤ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣꯅꯤ ꯅꯪꯕꯣ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯃꯥꯡꯗ ꯃꯃꯤꯠꯀꯤ ꯄꯤꯁꯨ ꯂꯣꯠꯁꯜꯂꯨꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯀꯞꯇꯨꯅ ꯏꯃꯥ ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯥꯎꯊꯣꯛꯑꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯂꯩꯃꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯅꯤ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯊꯦꯡꯕꯤꯔꯅꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯏꯅꯤꯡ ꯇꯝꯍꯜꯂꯨ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯤꯛ ꯀꯞꯂꯛꯏ ꯁꯅꯥꯍꯜ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯕꯨ ꯉꯥꯡꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯅꯤꯡꯊꯦꯝ ꯍꯥꯟꯅꯒꯨꯝ ꯂꯩꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯂꯦꯞꯂꯔꯤ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯣ ꯅꯤꯡꯊꯦꯝ ꯃꯥ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯊꯧꯅꯥ ꯑꯁꯨꯝꯅ ꯂꯩꯔꯝꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯝꯂꯣꯏꯗꯕꯅꯤ ꯕꯤꯃꯣꯂꯥ ꯅꯤꯡꯊꯦꯝꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯉꯁꯤꯗꯤ ꯃꯥ ꯎꯔꯦ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯔꯤꯕ ꯕꯤꯃꯣꯂꯥ ꯁꯥꯎꯅ ꯃꯁꯤꯒꯤ ꯃꯩꯊꯥꯕꯁꯤ ꯂꯥꯛꯑ ꯃꯥꯜꯂꯦ ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯨꯒꯦ ꯕꯤꯃꯣꯂꯥ ꯃꯐꯤ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯏ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯩꯊꯥꯕ ꯏꯀꯥꯏ ꯈꯪꯗꯕ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯅꯤꯡꯊꯦꯝ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯅ ꯑꯗꯨꯝ ꯂꯩ ꯕꯤꯃꯣꯂꯥ ꯑꯃꯨꯛꯀꯁꯨ ꯅꯆꯤꯟꯗꯣ ꯈꯨꯝꯃꯨꯅꯦ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣꯕ ꯅꯪꯅ ꯏꯆꯥꯗ ꯑꯣꯠꯄꯁꯤ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯋꯥꯍꯧꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯈ꯭ꯔꯤꯕꯅꯤ
ꯅꯪꯗ ꯆꯠꯄꯤꯈ꯭ꯔꯣ ꯌꯦꯠꯄꯤꯔꯅꯨ ꯀꯩꯗꯧꯕꯒꯦ ꯕꯤꯃꯣꯂꯥ ꯃꯥꯂꯦꯝꯒꯤ ꯋꯥꯊꯤꯕ ꯃꯤꯅ ꯇꯥꯕꯗ ꯋꯥꯔꯕ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯏ ꯅꯤꯡꯊꯦꯝ ꯇꯞꯅ ꯏꯃꯥ ꯑꯩ ꯂꯩꯃꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯪ ꯎꯅꯖꯒꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯃꯉꯣꯟꯗ ꯑꯝꯇ ꯄꯦꯟꯅ ꯇꯝꯖꯒꯦ ꯕꯤꯃꯣꯂꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯕꯤꯃꯣꯂꯥ ꯁꯥꯎꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯏꯀꯥꯏ ꯈꯪꯗꯕ ꯃꯥꯏꯊꯥꯕ ꯅꯪꯅ ꯑꯁꯨ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯛꯏ ꯂꯩꯃ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯞꯇꯨꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯅꯆꯥ ꯇꯥꯕ ꯌꯥꯝꯅ ꯋꯥꯔꯤ ꯅꯤꯡꯊꯦꯝ ꯂꯩꯃꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯒ ꯂꯩꯃ ꯅꯪ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯃꯣꯂꯥꯅ ꯑꯃꯨꯛꯁꯨ ꯊꯥꯒꯦ ꯇꯧꯏ ꯂꯩꯃ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯏꯃꯥ ꯇꯣꯛꯑꯣ ꯀꯩꯗꯧꯕꯒꯦ ꯅꯤꯡꯊꯦꯝ ꯕꯤꯃꯣꯂꯥꯅ ꯁꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯃ ꯅꯪ ꯌꯥꯝ ꯋꯥꯔꯤ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯃꯤꯔꯥꯏꯔꯨꯕꯗꯨꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯤꯡꯊꯦꯝ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯃꯥꯁꯨ ꯀꯞꯂꯛꯏ ꯕꯤꯃꯣꯂꯥꯅ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯂꯥꯎ ꯌꯨꯝ ꯆꯪꯁꯤ ꯂꯥꯎ ꯏꯀꯥꯏ ꯈꯪꯗꯕ ꯃꯥꯏꯊꯥꯕ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯂꯥꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤ ꯅꯤꯡꯊꯦꯝ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯂꯩꯃ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯥꯔꯤꯕ ꯃꯃꯤ ꯃꯌꯥꯝꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯌꯦꯡꯈꯣꯕ ꯕꯤꯃꯣꯂꯥ ꯃꯆꯥꯗ ꯁꯥꯎꯅ ꯋꯥꯔꯛꯇꯕꯤ ꯅꯪ ꯂꯩꯗꯅ ꯁꯥꯒꯩ ꯑꯁꯤ ꯆꯦꯟꯊꯒꯗꯧꯔꯤ ꯅꯪ ꯃꯥꯒ ꯍꯦꯛ ꯎꯅꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯥꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯍꯦꯛ ꯂꯥꯛꯂꯕ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯕꯤꯃꯣꯂꯥ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯂꯩꯃꯗꯤ ꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯕ ꯂꯣꯏꯗ꯭ꯔꯤ ꯌꯥꯝꯕꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯂꯩꯃ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯅꯥ ꯂꯩꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯑꯩ ꯀꯞꯄ ꯌꯥꯗꯦ ꯑꯩ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯂꯩꯔꯕ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯃꯤꯅꯝꯐꯝ ꯊꯣꯛꯀꯅꯤ ꯈꯪꯗꯦ ꯑꯩ ꯌꯥꯝꯕꯨꯡ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯩ ꯈꯟꯕ ꯌꯥꯗꯦ ꯂꯩꯃ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯕꯨ ꯍꯟꯅ ꯍꯟꯅ ꯋꯥꯔꯛꯆꯔꯛꯏ ꯑꯃꯨꯛꯁꯨ ꯀꯞꯆꯔꯛꯏ ꯂꯩꯃ ꯀꯞꯅ ꯀꯞꯅ ꯇꯥꯊꯣꯏꯕ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯂꯩꯃ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯐꯩꯈꯠꯂꯛꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯕ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯅ ꯆꯦꯟꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯃꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯛꯏ ꯂꯩꯃ ꯅꯤꯡꯊꯦꯝꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯂꯩꯃ ꯃꯃꯥ ꯈꯪꯍꯟꯗꯅ ꯇꯣꯝꯕꯤꯒꯤꯗ ꯂꯥꯛꯏ ꯇꯣꯝꯕꯤ ꯂꯩꯃ ꯂꯥꯛꯄ ꯑꯗꯨꯗ ꯏꯉꯛꯉꯛꯏ ꯂꯩꯃ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯏꯁꯤꯕꯣ ꯇꯣꯝꯕꯤ ꯆꯠꯂꯣ ꯌꯥꯝꯕꯨꯡ ꯑꯝꯇ ꯀꯧꯔꯨꯆꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯂꯩꯃ ꯅꯪ ꯍꯥꯏꯁꯤꯕꯨ ꯂꯩꯃ ꯃꯆꯤꯟ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯏ ꯆꯠꯂꯣ ꯊꯨꯅ ꯀꯧꯕꯤꯔꯨꯆꯨꯁꯦ ꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯏꯉꯥꯎ ꯉꯥꯎꯅ ꯅꯤꯡꯊꯦꯝ ꯀꯧꯕ ꯂꯥꯛꯏ ꯇꯥꯅꯤꯡꯊꯦꯝ ꯇꯥꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯦ ꯂꯩꯃ ꯑꯗꯨ ꯌꯥꯝ ꯐꯤꯡꯉꯤꯗꯨꯅ ꯏꯃꯥꯕꯣꯛ ꯂꯩꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯏꯃꯥꯗꯤ ꯏꯪꯈꯣꯜꯗ ꯂꯩꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯐꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯂꯩꯃꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯍꯧꯏ ꯀꯔꯤ ꯂꯩꯃꯕꯣ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯂꯩꯃ ꯇꯣꯝꯕꯤꯒꯤ ꯀꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯌꯥꯝꯅ ꯀꯞꯂꯨꯔꯕ ꯁꯛꯐꯝ ꯍꯟꯖꯟꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯂꯩꯊꯣꯛꯏ ꯅꯤꯡꯊꯦꯝ ꯈꯪꯍꯧꯗꯅ ꯂꯩꯃ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤ ꯂꯩꯃ ꯈꯣꯡꯐꯝ ꯍꯟꯇꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯕꯣ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯑꯩ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯄꯥꯝꯖꯗꯦ ꯅꯤꯡꯊꯦꯝ ꯆꯞ ꯂꯦꯞꯄꯤ ꯋꯥꯍꯩ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯇꯥꯔꯛꯏ ꯂꯩꯃ ꯃꯈꯥ ꯇꯥꯅ ꯌꯥꯝꯕꯣ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯑꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯌꯥꯝꯕꯨꯡꯅ ꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯇꯝ ꯈꯤꯇ ꯅꯣꯛꯅ ꯍꯤꯡꯖꯈꯤꯒꯦ ꯌꯥꯝꯕꯨꯡꯁꯨ ꯑꯅꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯅꯤꯡꯊꯦꯝ ꯂꯩꯃꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯐꯨꯟꯒꯠꯂꯛꯏ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯃ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯅꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯕ꯭ꯔꯥ ꯑꯩꯅ ꯁꯨꯝ ꯂꯩꯕꯁꯦ ꯅꯉꯣꯟꯗ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯥ ꯀꯥꯏ ꯌꯥꯝ ꯀꯥꯏ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ ꯅꯤꯡꯊꯦꯝ ꯂꯩꯃꯒꯤ ꯃꯆꯤꯟꯗꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯆꯣꯛꯊꯕꯅ ꯊꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯖꯗꯦ ꯂꯩꯃ
ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯍꯤꯡꯖꯒꯦ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯆꯩꯅꯥꯗꯣ ꯑꯩꯁꯨ ꯈꯪꯖꯒꯦ ꯏꯃꯥꯒꯤ ꯌꯦꯛꯅꯕꯤ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯣꯏꯅ ꯊꯃꯣꯏ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯁꯅꯨ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯂꯩꯕꯁꯦ ꯑꯩ ꯍꯤꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯌꯥꯝꯕꯨꯡ ꯂꯩꯃ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯌꯥꯝꯕꯨꯡ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯑꯩꯕꯨ ꯂꯠꯅꯗꯅ ꯑꯩꯅ ꯅꯤꯖꯔꯤꯕ ꯑꯁꯤ ꯄꯤꯕꯤꯌꯣ ꯅꯤꯡꯊꯦꯝ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯅꯪꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯌꯨ ꯂꯩꯃ ꯅꯪꯒꯤ ꯌꯥꯝꯕꯨꯡꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯑꯝꯇ ꯆꯤꯊꯗꯅ ꯍꯥꯏꯌꯨ ꯌꯥꯝꯕꯨꯡ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪꯄꯥꯜ ꯐꯥꯎꯔꯛꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯕꯨ ꯅꯆꯜ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯄꯤꯕꯤꯔꯝꯃꯣ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯂꯩꯃ ꯑꯃꯨꯛꯀꯁꯨ ꯌꯥꯝꯕꯨꯡ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯕꯤꯌꯨ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯌꯥꯝ ꯐꯥꯎꯏ ꯃꯩꯁꯥ ꯌꯥꯝ ꯂꯥꯡꯉꯦ ꯌꯥꯝꯕꯨꯡ ꯐꯔꯦ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯩꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯆꯥꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯅꯕꯨꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯀꯞꯂꯛꯏ ꯂꯩꯃ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯕ ꯀꯥꯏꯅ ꯅꯤꯡꯊꯦꯝ ꯐꯝꯊꯔꯛꯏ ꯃꯈꯨꯠ ꯑꯗꯨꯗ ꯃꯍꯧꯁꯥꯒꯤ ꯃꯥꯅ ꯉꯥꯎꯖꯈꯤꯕ ꯂꯩꯃꯒꯤ ꯆꯤꯡꯍꯤ ꯃꯅꯝ ꯑꯗꯨ ꯆꯨꯗꯨꯅ ꯂꯩꯍꯧꯏ ꯇꯣꯝꯕꯤ ꯃꯥꯁꯨ ꯀꯞꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝ ꯅꯤꯡꯉꯝꯗꯅ ꯀꯔꯤ ꯉꯁꯤꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯂꯥꯡꯕ ꯇꯣꯝꯕꯤ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯋꯥꯍꯜꯂꯦꯀꯣ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯇꯣꯝꯕꯤ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤ ꯃꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯇꯥ ꯅꯤꯡꯊꯦꯝ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯇꯝꯕꯁꯤ ꯀꯩꯗꯧꯕꯒꯦ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤꯗꯃꯛ ꯈꯜꯂꯨ ꯊꯣꯏꯕ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯃ ꯂꯩꯕꯅ ꯃꯥ ꯍꯦꯟꯅ ꯌꯥꯏꯐꯕꯒꯨꯝ ꯈꯟꯖꯔꯛꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯠꯇꯅ ꯆꯩꯅꯥ ꯐꯥꯎꯔꯛꯏ ꯍꯧꯖꯤꯛ ꯈꯛꯇ ꯂꯩꯃ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯛꯏ ꯊꯣꯏꯕ ꯃꯤꯡꯁꯦꯜ ꯃꯌꯥ ꯑꯗꯨꯗ ꯂꯩꯃꯅ ꯃꯉꯣꯟꯗ ꯀꯨꯟꯗꯣ ꯍꯨꯈꯤꯕꯒꯤ ꯐꯣꯇꯣ ꯂꯩꯔꯤꯕꯗꯣ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯊꯣꯏꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯃꯒꯤ ꯃꯃꯥꯏꯗꯨꯗ ꯅꯥꯟꯗꯨꯅ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯂꯩꯃ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯂꯩꯇꯕ ꯀꯥ ꯑꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯗꯤ ꯊꯦꯝꯖꯤꯟꯕꯤꯔꯔꯣ ꯋꯥꯔꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯩꯅ ꯋꯥꯕ ꯑꯁꯨꯝꯅ ꯅꯪꯕꯨ ꯋꯥꯔꯝꯒꯗ꯭ꯔꯥ ꯊꯣꯏꯕ ꯃꯥꯁꯨ ꯃꯇꯝꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯅꯦꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯃ ꯃꯥꯕꯨ ꯇꯠꯇꯅ ꯀꯧꯔꯛꯂꯦ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯂꯩꯃꯗꯣ ꯂꯧꯕꯤꯔꯨꯔꯁꯤꯔꯥ ꯃꯨꯈꯤ ꯁꯥꯎꯔꯞꯅ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯑꯩꯅ ꯅꯍꯥꯃꯈꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯝꯕꯅꯤ ꯑꯉꯥꯡ ꯎꯅꯒꯗꯕ ꯍꯧꯖꯤꯛ ꯆꯠꯂꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯅꯪ ꯅꯊꯟꯇ ꯆꯠꯂꯣ ꯊꯣꯏꯕ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯊꯣꯏꯕ ꯐꯥꯝꯗ ꯂꯥꯛꯄꯗ ꯕꯤꯖꯣꯏ ꯊꯦꯡꯅꯔꯦ ꯕꯤꯖꯣꯏ ꯊꯣꯏꯕꯕꯨ ꯇꯥꯟꯅꯔꯛꯏ ꯊꯣꯏꯕ 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 ꯋꯥꯈꯜ ꯀꯩꯁꯨ ꯇꯥꯗꯦ ꯕꯤꯖꯣꯏ ꯊꯣꯏꯕꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯊꯣꯏꯕ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯔꯣ ꯗꯥꯗꯥ ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯨꯅꯦ ꯏꯆꯜꯗꯣ ꯌꯥꯝ ꯋꯥꯔꯧꯔꯝꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤ ꯑꯉꯥꯡꯁꯨ ꯎꯅꯒꯗꯧꯔꯦ ꯍꯥꯏ ꯅꯪꯕꯨ ꯆꯠꯂꯒ ꯀꯧꯕꯤꯔꯨꯖꯣꯅꯦ ꯍꯣꯏ ꯗꯥꯗꯥ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤꯕꯅꯤ ꯅꯅꯥꯎꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯦꯟꯈ꯭ꯔꯦ ꯑꯗꯨꯅꯤ ꯅꯇꯩꯃꯅ ꯄꯥꯎꯁꯨ ꯈꯔ ꯍꯦꯟꯖꯤꯟꯅ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯕꯖꯥꯠꯅꯤ ꯑꯩꯅꯁꯨ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯊꯔꯕꯅꯤ ꯂꯧꯕꯤꯔꯨꯆꯣ ꯏꯅꯦ ꯈꯣꯏꯗ ꯍꯥꯏꯔꯒ ꯏꯆꯜꯗꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯕꯤꯖꯣꯏ ꯃꯥꯁꯨ ꯊꯣꯏꯕꯕꯨ ꯊꯦꯝꯕꯤꯔꯦ ꯃꯨꯈꯤ ꯁꯥꯖꯧꯒ ꯋꯥ ꯇꯥꯟꯅꯔꯛꯏ ꯃꯆꯥꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯁꯥꯖꯧꯅ ꯃꯁꯥꯅꯁꯨ ꯍꯧꯗꯣꯔꯛꯑꯕꯅꯤꯅ ꯂꯧꯕꯤꯔꯨꯔꯁꯤ ꯑꯩꯗꯤ ꯀꯨꯏꯔꯕꯅꯤ ꯍꯥꯏꯕ ꯊꯣꯏꯕ ꯃꯥꯁꯨ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯈꯤ ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯆꯠꯂꯣ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣ ꯃꯨꯈꯤ ꯃꯆꯥꯕꯨ ꯊꯦꯝꯂꯛꯏ ꯊꯣꯏꯕ ꯃꯥꯁꯨ ꯂꯧꯔꯨꯔꯅꯤ ꯈꯜꯂꯨꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯦ
ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕ ꯂꯩꯃ ꯂꯧꯔꯨꯔꯅꯤ ꯍꯥꯏꯅ ꯃꯁꯥꯟꯅꯅ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯌꯨꯛ ꯐꯅ ꯉꯜꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ "ꯏꯅꯦ, ꯏꯅꯦ, ꯇꯥꯊꯣꯏꯕ, ꯇꯥꯊꯣꯏꯕꯧ!" "ꯈꯣꯏꯃꯣ, ꯀꯩꯗꯧꯔꯦ?" "ꯇꯥꯊꯣꯏꯕ, ꯏꯇꯩꯃꯗꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯔ ꯃꯥꯜꯂꯤ꯫ ꯏꯃꯥꯗ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯨꯆꯣꯅ ꯂꯥꯛꯏꯅꯤ꯫ ꯏꯃꯥꯅ ꯈꯔ ꯆꯠꯂꯨꯆꯣꯅ." ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯃꯨꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯕ ꯃꯃꯥꯗ "ꯏꯃꯥ, ꯏꯃꯥ, ꯄꯥꯕꯨꯡ, ꯄꯥꯕꯨꯡ!" ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ "ꯊꯣꯏꯕ, ꯀꯩꯗꯧꯔꯦ?" "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" "ꯄꯥꯕꯨꯡ, ꯂꯩꯃꯗꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯎꯅꯔꯦ ꯍꯥꯏ." "ꯍꯥ, ꯅꯨꯡꯉꯥꯏꯔꯦꯗ." "ꯍꯥꯏ ꯃꯃꯥ, ꯐꯤ ꯂꯣꯏꯁꯜꯂꯨ, ꯏꯁꯨ ꯌꯦꯡꯂꯨꯁꯤꯅꯦ." ꯁꯥꯖꯧ ꯀꯨꯜꯂ ꯎꯕꯗ ꯈꯨꯔꯨꯝꯃꯤ꯫ "ꯏꯁꯦꯜ, ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ, ꯄꯨꯝꯅꯃꯛ ꯀꯥꯎꯅꯔꯁꯤ꯫ ꯏꯁꯨ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯆꯦꯜꯂꯛꯑꯕꯅꯤ." ꯀꯨꯜꯂꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯤ꯫ ꯊꯣꯏꯕ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯉꯤ꯫ ꯂꯩꯃ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ パꯏꯗꯨꯅ "ꯂꯩꯃ, ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ? ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯅꯊꯣꯝꯇ ꯅꯪꯕꯨ ꯍꯪꯗꯦ ꯍꯥꯏꯅ ꯑꯩ ꯅꯪꯕꯨ ꯂꯧꯔꯨꯆꯣꯅ ꯏꯃꯥꯗ ꯍꯥꯏꯕꯅꯤ꯫ ꯅꯪ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯕ ꯉꯝꯗꯦ꯫ ꯅꯪ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ?" ꯂꯩꯃꯃꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯐꯪꯂꯨꯗ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯑꯃ ꯉꯁꯤꯗꯤ ꯐꯪꯂꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯑꯗꯨꯛ ꯋꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯂꯩꯈꯤꯕ ꯄꯨꯝꯕ ꯊꯣꯏꯕꯒꯤ ꯋꯥꯍꯩ ꯈꯔꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯍꯟꯈꯤ꯫ "ꯀꯗꯥꯏ? ꯏꯆꯥꯗꯤ ꯀꯗꯥꯏ?" ꯊꯣꯏꯕ ꯑꯉꯥꯡꯗꯨ ꯂꯧꯒꯦ ꯇꯧꯏ꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ "ꯃꯩ ꯑꯣꯛꯈꯣ, ꯐꯠꯇꯤ." ꯊꯣꯏꯕ ꯍꯔꯥꯎꯅ ꯃꯩ ꯑꯣꯛꯏ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯗꯧꯕ ꯃꯈꯩ ꯍꯟꯅ ꯍꯟꯅ ꯆꯨꯞꯂꯒ "ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯔꯕ? ꯂꯩꯃ, ꯅꯪꯕꯨ ꯑꯩꯅ ꯌꯦꯛꯅꯕꯤ ꯑꯃꯒꯨꯝꯅ ꯀꯌꯥ ꯇꯥꯊꯤꯔꯨꯕ?" ꯂꯩꯃꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗ ꯀꯞꯂꯛꯏ꯫ ꯊꯣꯏꯕ ꯂꯩꯃꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ "ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯄ ꯄꯛꯆꯗꯦ꯫ ꯅꯪꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯏꯆꯥꯒꯤ ꯃꯃꯥ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯌꯦꯛꯅꯕꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯊꯣꯏꯕ ꯃꯤ ꯂꯩ ꯍꯥꯏꯕꯒ ꯈꯪꯗꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯉꯥꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯝ ꯀꯌꯥ ꯊꯤꯡꯗꯨꯅ ꯊꯝꯂꯝꯕ ꯏꯆꯦꯜ ꯑꯃꯒꯨꯝ ꯄꯜ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯦꯟꯊꯕ ꯍꯧꯔꯛꯈꯤ꯫